ngasigize tarot card reading se akhoi rashi loinamakki semge tawbane se khatangdi sangdong male video se loinamak hadi rashi hobadagina loiba phawbagi hai tare ko adum akhoina 6 month sigi handak lakadoriba singai sigi aduga akhoi chanaba chanadaba kai kai leige khotke habado adumba mayam so hairake ko hadi samna habada ngai lucky number hangakpa si yawe adegi magi color gumba kai gumba adumba mayam do hai tare isaga chanaba thabak oiro amoiro ko adumba mayam do amamam explain torake ko ngasigi reading sidagi ado khwai first ta aham bagi rashi dagi haurasi ko akhoi Aries dagi haurasi ko si se akhoi से हाना फजना सफल तौबिरसिको संदोगा सिददी 1 2 3 खनबा नतबा हाइदि अममगी येंगामनेना आइना सिदगी का मंगा खतंग लथोकेको 1 2 3 4 5 उसी से से याम फजनदी लाए कार्ड से को सिदा लाइबा कार्ड से एरिस की अहांबगी से को अदो मोय से हाइदि मोय की पर्सनालिटी वाइज हारगति एरिस याम क्रिएटिव ओय को इमेजिनेटिव याम ओय को अदुगा थमोय सेंबा मी ओय मोय से अदुगा हाइदि पोसिंग से याम मचा काइना थंबा पांबा मी ओयना ओबदो सावरगदि अमतबा हाइदि कनो तो हाइदि बोम पोखाइ दो नगा सावबदो मगा हाइदि सावद्रगदि यामना इंग तपा मी ओय को मागी पर्सनालिटी वाइज हारगदि एरिस की मतांगदा अदो दुदुना मागी कनो ओयना को अदुगा हजिक मागी कार्ड को खितंगी सांगनी को वीडियो से दुम अमम स्किप तौरगा येंगसु येंबियो को इसा इसा की राशि मपादुगी मतुंग इन्ना को अदो सिदा होखिबा मतम हाय तारे को होखिबा मतम से थवा याम नुआइते करिगी नुआइट्रिनो हाइबतो हजिकति फारे को हाइदि ममांगदा खतंग हाइदि खितंग स्ट्रेस गुंबा एंजाइटी गुंबा लेखिबा हाय तारे को हाइदि अमख हाइदि लॉस गुंबा लेखिबा द पोट हाइदि अदोम साइड तो दुम ओलगा लेबदो लॉस तो हाइ ए मांगिसे कइगिनो कमाइ मांग्रिनो खोतकिनो हाइबना चिंग सिदे योंको हाइदि सिजे मी से लेपगदी लेरेको हाइदि मासिना हाइदि अमांग साइड से येंगले माइ नाकंदा अफबदी लेरिनेबा अफब लेबसे मा उद्रेबा अंक हाइदि दो सुना कदम येंग सिजे पास कार्ड नेको अनि हाइपेतंग एक्सप्लेन तौरेसिदा मागी हौकिबा ओइदोनेबा सिजे अदो सिदा हाइदि हांगे सुमाइ खला दु फरे हजिकति खनद्रे मासे हजिकति खनद्रे हजिक लाइबा मतमदा हाइरगदी हजिक याम फगनिको सिदा ला येंगो कार्ड से यामना दुम येंगबदा मागी इमेज से येंगबदा यामना पॉजिटिव केनोमा ला आमगनिको कार्ड से येंगबा मतमदा हजिक थबें खांग तो मतमदा दाव यागनी सक्सेस लेनी को हाइदि अदुगा प्रेगनेंसी गुम्बसु इंडिकेट तविको सिजे हाइदि अखोइना युम पानबा खोपा मी लेरगदि को हाइदि प्रेगनेंसी गुम्बसु इंडिकेट तवे सिसे अदुगा मथंगी को लाकदोरिबा कार्ड से सिदा नमु हाय को हाइदि मतेंग गुम्बा फंगनी हाइदि मिंगोंदगी मतेंग गुम्बा फंगबा नत्रगा हाइदि थाइनगी मरुप गुम्बा हाइ तारे को खंगौदन उनाबा गुम्बा कदा कराय कराय दगी हाइदि अखोइना फेसबुक नति खंगदे अमदैनी खंगदे सोशल साइट तगी हाइदि कांटेक्ट गुम्बा तरोकपा थाइना स्कूल की मरुप गुम्बा कई गुम्बा इवन एक्स फावबा हाइ तारे को हाइदि नंगी एक्स लवर गुम्बा कई गुम्बा अदुम्बसु अदुम लाकनी हाइबसिदा को हाइदि नंगी ममांगदा लाकनी हाइ को अदुगा अमना खतंग चेक्सनगदबा अमना ब्लॉग सिदा हाइ तारे को ब्लॉग सिदा हाइरगदे सिदा सिगी पोट से अमा खतंग बिट्रे तौबगी टाइप ता अमा तौरे को अदुना खतंग चेक्सन बियो अदो पैसा नुसागी मतंग दोरगसु पिथोक पिगनु को हाइदि मिंगोंदा हजकी मतंगी ओइनदि एटलीस्ट मत था खरगी ओइनदि पिबिगनु अदुगा अरोइबा आउटकम कार्ड को हाइदि सक्सेस लेगनी को याम फजना हाइदि सेलिब्रेशन गुम्बा सिदा तौरिसे सिदा हाइदि कप से पाइरगा मोइना थांगतना खोतना तौरिसे हाइदि सिसे अफबो ओइदोनी को सिदा येंगो हाइदि आइदि ngसाई आइना पल्लगा लेरुबा खोलुबा थबा इंखांदो सिदा मंगोल ओइबा याइ को हंदकी सिगा लाकदोरिबा मतम सिदा अमु कई लेगे हाबदो चानबा चानदबा कई लेगे हादो हाइदि टारो नतबा अतोपा अदुदुना हाइदि राशिगी मतुंगिना एमु हाइपेता हाइरकेको फिरोन सेटपा मतमदा रेड गुम्बा सेटलो अदुगा अखोइगी लकी स्टोन दी मागी ओइना हाइदि रेड कोरल सिबे याको एमेथिस सिबे याको एमेथिस से पर्पल मैकेट मचु खतंग चंग नुंगसे याम फजबने सिसे हादो से एमेथिस सिबे या तो इमरल सिगनुको हाइदि सिदा आइना पक्नदबसु हाइरको इमरल सु सिबिगनो अदुगा लकी नंबर को मागी लकी नंबर से 9 गा 6 का ओइदोइनेको हाइदि अखोइगी कैनोगी
ꯀꯩꯅꯣꯁꯦ ꯃꯦꯁꯀꯤ ꯀꯩꯅꯣꯁꯦ ꯂꯛꯀꯤ ꯅꯝꯕꯔꯁꯦꯀꯣ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯐꯕꯅ ꯃꯥꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯄꯣꯛꯄꯅꯦ ꯊꯥꯡꯖꯅꯦ ꯏꯔꯥꯏꯅꯦ ꯑꯗꯨꯒ ꯅꯪꯒꯤ ꯑꯣꯏꯅ ꯕꯦꯁ ꯄꯥꯔꯠꯅꯔ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯡꯍꯁꯦ ꯍꯥꯏꯗꯤ ꯂꯤꯑꯣꯁꯦ ꯌꯥꯝ ꯆꯥꯟꯅꯒꯅꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯅꯪꯒ ꯈꯪꯅꯕ ꯃꯤ ꯅꯪꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯁꯤꯅ ꯁꯤꯡꯒꯜꯉꯩꯒꯤ ꯑꯣꯏꯒꯦꯔꯥꯀꯣ ꯌꯨꯝ ꯄꯥꯟꯈꯤꯕ ꯃꯩꯗꯤ ꯁꯦꯝꯗꯣꯛꯑꯁꯨ ꯌꯥꯔꯔꯣꯏꯀꯣ ꯍꯥꯏꯗꯤ ꯑꯦꯜꯐꯥꯕꯦꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔꯒꯤ ꯃꯃꯤꯡꯁꯦ ꯑꯦꯝꯅ ꯍꯧꯕ ꯋꯥꯏꯅ ꯍꯧꯕ ꯕꯤꯅ ꯍꯧꯕ ꯑꯩꯆꯅ ꯍꯧꯕ ꯑꯦꯐꯅ ꯍꯧꯕ ꯇꯤꯅ ꯍꯧꯕꯀꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯉꯥꯡ 12ꯀꯨꯝꯕ ꯇꯝꯕ ꯈꯣꯠꯄ ꯂꯩꯔꯒ ꯃꯣꯏꯉꯩꯒꯤꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯅꯪꯒꯤ ꯑꯣꯏꯅ ꯕꯦꯁט ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯀꯩ ꯑꯣꯏꯒꯗꯒꯦ ꯍꯥꯏ ꯃꯇꯝꯗ ꯗꯤꯐꯦꯟꯁ ꯁꯔꯚꯤꯁꯀꯨꯝꯕ ꯆꯪꯕ ꯌꯥꯅꯤ ꯗꯣꯛꯇꯔꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ MBBS ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯀꯦꯃꯤꯀꯦꯜ ꯏꯟꯖꯤꯅꯤꯌरिꯡꯒꯨꯝꯕꯁꯨ ꯆꯥꯅꯅꯤ ꯕꯦꯡꯀꯨꯝꯕꯁꯨ ꯆꯥꯅꯅꯤ ꯑꯗꯨꯒ ꯑꯇꯩ ꯑꯩꯈꯣꯏꯅ ꯐꯦꯁꯟ ꯏꯟꯗꯁꯇ꯭ꯔꯤꯒꯨꯝꯕꯗ ꯆꯪꯉꯁꯨ ꯀꯥꯟꯅꯒꯅꯤꯀꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯃꯨꯛ ꯍꯥꯏꯗꯤ ꯆꯍꯤꯁꯦ ꯑꯐꯕꯁꯦ ꯍꯥꯏꯐꯦꯠꯇꯪ ꯆꯍꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯆꯍꯤ 60 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦꯀꯣ ꯍꯥꯏꯗꯤ ꯆꯍꯤ ꯁꯤꯒꯤ ꯑꯣꯏꯅ ꯆꯍꯤ 53 ꯀꯣ ꯆꯍꯤ 53 ꯆꯍꯤ 19 ꯆꯍꯤ 53 ꯆꯍꯤꯁꯦ 95 ꯑꯗꯨꯒ 53 ꯑꯩꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯗꯒꯤꯀꯣ ꯍꯥꯏꯗꯤ ꯆꯍꯤꯁꯦ ꯃꯥꯄꯟ ꯑꯦꯠ ꯇꯧꯔꯒ ꯆꯠꯂꯣ ꯉꯁꯥꯏ 53ꯗꯨꯗ ꯃꯥꯄꯟ ꯑꯦꯠ ꯇꯧꯔꯒꯗꯤ 27 ꯂꯩꯔꯦꯀꯣ 27ꯗꯨꯗ ꯃꯥꯄꯟ ꯑꯦꯠ ꯇꯧꯔꯒꯗꯤ 36 ꯂꯩꯔꯦ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕ ꯆꯍꯤꯗꯣ ꯑꯩꯅ 53 ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ 53ꯗꯨꯗ ꯃꯥꯄꯟ ꯑꯃꯨꯛ ꯑꯦꯠ ꯇꯧꯔꯁꯦꯕꯀꯣ 53 55 56 57 58 59 60 ꯑꯃ ꯂꯩꯔꯦꯀꯣ 62ꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯑꯗꯣ ꯍꯥꯏꯗꯤ ꯍꯛꯆꯥꯡꯒꯨꯝꯕꯗ ꯅꯥꯔꯛꯄ ꯌꯥꯕꯒꯤ ꯁꯨꯝ ꯀꯩꯅꯣꯒꯨꯝꯕ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯀꯣꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯆꯤꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯅꯤ ꯑꯗꯨꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯈꯇꯪ ꯀꯣ ꯑꯗꯥꯏ ꯃꯇꯥꯡꯗꯅ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗꯅ ꯍꯥꯏꯔꯒꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯍꯥꯟꯕꯒꯤ ꯑꯦꯔꯤꯁꯀꯤ ꯀꯩꯅꯣꯁꯦ ꯔꯤꯗꯤꯡꯒ ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕꯀꯣ ꯃꯊꯪꯗ ꯕ꯭ꯔꯤꯁꯒꯤꯁꯦ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯁꯦ ꯇꯣꯔꯁꯀꯤꯁꯦꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯀꯥꯔꯠꯁꯦ ꯑꯃꯨꯛ ꯁꯐꯜ ꯇꯧꯕꯤꯔꯁꯤꯀꯣ ꯆꯞ ꯃꯥꯟꯅꯅ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯒꯟꯕ ꯃꯤꯅꯦꯀꯣ ꯍꯥꯏꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯄꯤꯔꯁꯦꯀꯣ ꯆꯞ ꯃꯥꯟꯅꯅ ꯁꯤꯗꯁꯨ ꯁꯟꯗꯣꯛꯑꯦꯀꯣ ꯀꯥꯔꯠꯁꯦ ꯁꯟꯗꯣꯛꯑꯒ 5 ꯈꯛꯇꯪ ꯂꯧꯊꯣꯛꯄꯤꯔꯁꯦ ꯃꯥꯒꯤꯁꯨ ꯚꯤꯗꯤꯑꯣꯁꯦ ꯄꯨꯡꯈꯥꯏꯃꯨꯛ ꯀꯩꯃꯨꯛ ꯆꯪꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯌꯥꯝꯕꯅꯤꯅ ꯑꯩꯅ ꯂꯣꯏꯅꯃꯛ ꯑꯃꯃꯝ ꯑꯗꯨꯒꯤ ꯍꯥꯄꯛꯇ꯭ꯔꯦꯅ ꯍꯥꯏꯕꯗꯣ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯍꯥꯞꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯉꯁꯤꯁꯦ ꯍꯧꯖꯤꯛ ꯑꯩ ꯐꯝꯃꯒ ꯌꯦꯡꯕꯁꯤꯗꯀꯣ ꯃꯊꯪ ꯁꯤꯒꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯐꯅ ꯂꯥꯛꯑꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇꯣꯔꯁꯀꯤ ꯕ꯭ꯔꯤꯁꯔꯥꯁꯤꯒꯤ ꯀꯩꯅꯣꯁꯦꯀꯣ ꯍꯥꯏꯗꯤ ꯔꯤꯗꯤꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯁꯤꯗ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄ ꯀꯥꯁꯦ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤꯚꯇꯤ ꯑꯣꯏꯌꯦ ꯑꯗꯣ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯦꯖꯤꯁꯤꯌꯟ ꯀꯥꯔꯠꯁꯦ ꯑꯩꯈꯣꯏꯅ ꯃꯦꯅꯤꯐꯦꯁ ꯇꯧꯔꯒꯗꯤ ꯐꯪꯉꯦ ꯈꯣꯠꯂꯦ ꯍꯥꯏꯕꯅꯦꯕ ꯁꯤꯁꯦ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯗꯣ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯄꯥꯁꯀꯤꯗ ꯁꯤꯒꯤ ꯖꯒꯥꯁꯦ ꯂꯥꯛꯑꯕꯅꯤꯅ ꯍꯥꯏꯗꯤ ꯍꯥꯟꯅ ꯇꯧꯕꯤꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯐꯪꯒꯗꯕ ꯑꯣꯏꯒꯗꯕꯅꯤ ꯍꯥꯟꯅ ꯇꯧꯕꯤꯔꯝꯃꯔꯣꯏꯀꯣ ꯍꯥꯏꯗꯤ ꯇꯧꯔꯒꯁꯨ ꯃꯦꯅꯤꯐꯦꯁ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯐꯠꯇꯕ ꯄꯣꯠꯇꯁꯨ ꯃꯦꯅꯤꯐꯦꯁ ꯇꯧꯕ ꯌꯥꯏꯅꯀꯣ ꯐꯠꯇꯕ ꯄꯣꯠ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯈꯟꯕꯗꯣ ꯑꯗꯨꯃꯁꯨ ꯁꯨꯝ ꯈꯟꯖꯜꯂꯒ ꯂꯩꯔꯒꯗꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯣꯏꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯋꯥꯈꯜꯗꯣ ꯁꯨꯝ ꯐꯠꯇꯕ ꯁꯨꯝ ꯈꯜꯂꯒꯗꯤ ꯐꯠꯇꯕꯗꯣ ꯑꯣꯏꯕꯁꯨ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤꯗ ꯂꯥꯛꯏꯁꯤꯅ ꯃꯊꯪ ꯍꯧꯖꯤꯛ ꯄ꯭ꯔꯦꯖꯦꯟꯁꯤꯗ ꯀꯩ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯑꯅꯧꯕ ꯑꯃ ꯂꯥꯛꯄ ꯌꯥꯏꯀꯣ ꯁꯣꯝꯒꯤ ꯂꯝꯕꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝ ꯆꯞ ꯆꯥꯕ ꯍꯥꯏꯗꯤ ꯉꯥꯏꯌꯣ ꯈꯇꯪꯀꯣ ꯉꯥꯏꯌꯣ ꯃꯥꯒꯤ ꯔꯥꯏꯠ ꯇꯥꯏꯝꯗꯣ ꯌꯧꯔꯀꯥꯟꯗꯨꯗꯀꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯊꯕꯛꯇꯣ ꯇꯧꯕ ꯌꯥꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯅꯍꯥꯟꯒꯩ ꯅꯪꯅ ꯍꯣꯠꯅꯔꯤꯕ ꯈꯣꯠꯂꯤꯕ ꯑꯗꯨꯒꯤ ꯃꯍꯩ ꯐꯪꯉꯣ ꯍꯥꯏꯕꯒꯨꯝꯕꯁꯨ ꯂꯩꯌꯦ ꯑꯗꯨꯒ ꯑꯃ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯗꯤꯁꯤꯖꯟ ꯂꯧꯔꯀꯥꯟꯗ ꯍꯥꯊꯨ ꯂꯧꯒꯅꯣꯅ ꯍꯥꯏꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤꯁꯦ ꯃꯊꯪꯒꯤ ꯀꯥꯔꯠꯁꯦ ꯌꯦꯡꯕꯤꯔꯣꯀꯣ ꯃꯊꯪꯒꯤ ꯀꯥꯔꯠꯁꯦ ꯀꯃꯥꯏꯅ ꯍꯥꯏꯒꯦꯅ ꯍꯥꯏꯗꯤ ꯆꯦꯂꯦꯟꯖꯦꯁꯀꯨꯝꯕꯗꯤ ꯈꯔ ꯂꯩꯅꯤ ꯑꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯆꯦꯂꯦꯟꯖꯦꯁ ꯂꯩꯔꯒꯁꯨ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯆꯦꯂꯦꯟꯖ ꯂꯩꯔꯒꯁꯨ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯄꯗꯤ ꯅꯪꯅꯗꯤ ꯑꯣꯏꯒꯅꯤꯀꯣ ꯑꯗꯨꯒ ꯅꯪꯅ ꯍꯣꯠꯅꯔꯤꯕ ꯅꯪꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯄꯣꯖꯤꯇꯤꯚ ꯑꯥꯎꯠꯀꯝꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯈꯇꯪ ꯁꯨꯝ ꯑꯩꯈꯣꯏꯅ ꯊꯥꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯣꯏꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯝꯇꯥꯏꯝꯁ ꯍꯥꯏꯗꯤ ꯁꯣꯛꯇꯅꯕ ꯅꯠꯇ꯭ꯔꯒ ꯁꯔꯖꯔꯤꯒꯨꯝꯕ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏꯀꯣ ꯁꯤꯁꯦ ꯑꯗꯨꯗꯨꯅ ꯈꯤꯇꯪꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯁꯤꯒꯤ
ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯂꯥꯛꯏꯁꯤꯅ ꯁꯤꯒꯤ ꯕ꯭ꯂꯣꯛ ꯃꯄꯥ ꯑꯣꯏꯗꯣꯏꯅꯤꯀꯣ ꯕ꯭ꯂꯣꯛ ꯃꯄꯥꯁꯦ ꯈꯤꯇꯪ ꯅꯪ ꯍꯣꯠꯇꯤ ꯍꯣꯠꯅꯩ ꯌꯥꯝ ꯐꯖꯅꯗꯤ ꯍꯣꯠꯅꯩ ꯇꯥꯔꯒꯁꯨ ꯈꯤꯇꯪ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛꯁꯤꯗ ꯑꯣꯕꯁꯇꯦꯀꯜꯗꯤ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯅꯪꯒꯤ ꯑꯣꯕꯁꯇꯦꯀꯜ ꯂꯩꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯞꯁ ꯗꯥꯎꯟ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯑꯗꯨ ꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯑꯔꯣꯏꯕꯗ ꯍꯥꯏꯗꯤ ꯅꯪꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯐꯒꯅꯤꯀꯣ ꯁꯤꯒꯤ ꯊꯣꯛꯂꯛꯏꯕ ꯍꯥꯏꯗꯤ ꯃꯇꯦꯡꯒꯨꯝꯕ ꯃꯤꯉꯣꯟꯗꯒꯤ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯈꯪꯍꯧꯗꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯐꯪꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯗꯤ ꯂꯩꯒꯅꯤ ꯑꯗꯨꯒ ꯐꯖꯅ ꯍꯥꯏꯗꯤ ꯀꯥꯔꯠꯁꯤꯡꯁꯤꯒꯤ ꯏꯃꯦꯖꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯐꯥꯎꯕꯅꯦ ꯑꯗꯨꯝ ꯁꯤꯁꯦ ꯍꯥꯏꯗꯤ ꯁꯤ ꯀꯥꯔꯠꯁꯦ ꯐꯩꯌꯦ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯃꯁꯛꯁꯤꯡꯁꯦ ꯌꯦꯡꯕ ꯃꯇꯝꯁꯤꯗꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯑꯒ ꯍꯥꯏꯗꯤ ꯀꯩꯅꯣꯝꯗꯤ ꯄꯤꯔꯤꯅ ꯁꯤꯗ ꯑꯗꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯤ ꯐꯪꯒꯗꯕ ꯄꯣꯠꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯁꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯍꯧꯀꯣ ꯑꯣꯛꯍꯧꯀꯣ ꯍꯥꯏꯗꯤ ꯀꯨꯏꯅ ꯂꯩꯇꯕꯁꯨ ꯌꯥꯏꯀꯣ ꯁꯤꯁꯦ ꯃꯤꯅ ꯀꯩꯅꯣꯝ ꯃꯇꯦꯡ ꯄꯥꯡꯉꯛꯄꯅꯤ ꯈꯪꯗꯦ ꯃꯤꯅ ꯀꯩꯅꯣꯝ ꯑꯣꯐꯔ ꯄꯤꯔꯛꯄꯅꯤ ꯈꯪꯗꯦꯀꯣ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯗꯤ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯈꯟꯗꯕꯤꯌꯨꯀꯣ ꯑꯅꯤꯔꯛꯇꯪꯗꯤ ꯈꯟꯕꯤꯌꯣ ꯃꯤꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯔꯒ ꯕ꯭ꯂꯥꯏꯟꯗ ꯉꯁꯥꯏꯒꯤ ꯁꯤꯗ ꯑꯩꯅ ꯂꯥꯛꯄ ꯌꯥꯏꯁꯨ ꯍꯥꯏꯈꯤꯅꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯃꯤꯅ ꯑꯣꯐꯔꯒꯨꯝꯕ ꯄꯤꯔꯛꯄꯁꯦ ꯗꯤꯁꯤஷꯟꯗꯣ ꯉꯁꯥꯏꯒꯤ ꯑꯅꯤꯔꯛꯇꯪ ꯈꯟꯗꯧ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯇꯧꯔꯝꯗꯥꯏꯗꯅ ꯍꯥꯏꯕꯗꯣꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯈꯤꯇꯪꯗꯤ ꯊꯨꯔꯦꯀꯣ ꯑꯩꯅ ꯃꯌꯥꯝꯒꯤ ꯌꯦꯡꯉꯛꯀꯗꯕꯅꯤꯅꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯀꯣꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯣꯔꯁꯁꯦꯀꯣ ꯕ꯭ꯔꯤꯁꯒꯤ ꯂꯩꯔꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯔꯁꯀꯤ ꯔꯥಶꯤꯒꯤ ꯃꯇꯥꯡꯗ ꯀꯩꯗ ꯑꯃꯨꯛ ꯂꯥꯛꯑꯒꯗꯤ ꯍꯥꯏꯗꯤ ꯃꯣꯏꯁꯤꯡꯁꯦ ꯌꯥꯝ ꯏꯟꯇꯦꯂꯤꯖꯦꯟꯗꯤ ꯑꯣꯏꯀꯣ ꯑꯗꯨꯒ ꯊꯃꯣꯏꯁꯨ ꯁꯦꯡꯕ ꯃꯤ ꯑꯣꯏꯌꯦ ꯑꯗꯨꯒ ꯁꯝꯇꯥꯏꯝ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯑꯅꯝꯁꯨ ꯈꯤꯇꯪ ꯀꯜꯂꯦꯀꯣ ꯑꯩꯈꯣꯏꯅ ꯑꯅꯝꯁꯨ ꯀꯜꯂꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯐꯠꯇꯕ ꯄꯣꯏꯟ ꯍꯥꯏꯔꯒꯗꯤ ꯇꯟꯒꯅꯨꯀꯣ ꯍꯥꯏꯗꯤ ꯇꯟꯕꯁꯨ ꯈꯤꯇꯪ ꯌꯥꯎꯋꯦ ꯃꯔꯛꯇꯀꯣ ꯑꯗꯨ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯅꯪꯒꯤ ꯑꯩꯈꯣꯏꯒꯤ ꯅꯪꯒꯤ ꯄꯔꯁꯅꯦꯂꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇꯣꯔꯁꯁꯤꯒꯤꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯑꯃꯨꯛ ꯆꯥꯟꯅꯗꯕ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯃ ꯈꯪꯃꯤꯟꯅꯔꯁꯤꯀꯣ ꯑꯍꯥꯟꯕꯗ ꯍꯥꯏꯗꯤ ꯅꯪꯅ ꯁꯦꯠꯀꯗꯕ ꯃꯆꯨꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯉꯧꯕꯒ ꯑꯁꯪꯕꯒꯁꯦ ꯈꯔ ꯆꯥꯅꯩꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯨꯝꯕ ꯁꯤꯒꯦ ꯍꯥꯏꯔꯒ ꯗꯥꯏꯃꯟ ꯁꯤꯕ ꯌꯥꯏ ꯀꯣꯔꯜ ꯁꯤꯕ ꯌꯥꯏ ꯏꯃꯔꯜ ꯁꯤꯕ ꯌꯥꯏ ꯑꯗꯨꯒ ꯌꯦꯜꯂꯣ ꯁꯐꯥꯏꯔ ꯑꯃꯗꯤ ꯁꯨꯡꯁꯤ ꯁꯤꯕꯤꯔꯅꯨ ꯑꯗꯨꯒ ꯅꯝꯕꯔꯒꯤ ꯍꯥꯏꯔꯒꯗꯤ ꯅꯝꯕꯔ 3ꯒ 5ꯒꯁꯦ ꯍꯥꯏꯗꯤ ꯑꯐꯕ ꯅꯝꯕꯔ ꯑꯣꯏꯒꯅꯪꯒꯦ 3 ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯗꯤ ꯂꯛꯀꯤ ꯅꯝꯕꯔꯗꯤ ꯍꯥꯏꯔꯦ ꯂꯛꯀꯤ ꯅꯝꯕꯔꯁꯦ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯣ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟꯁ ꯑꯃꯁꯨ ꯍꯪꯉꯛꯄ ꯌꯥꯏꯀꯣ ꯑꯩꯈꯣꯏꯅ ꯂꯛꯀꯤ ꯅꯝꯕꯔ ꯍꯣꯏ ꯑꯩꯒꯤ ꯏꯁꯥꯒꯤ ꯂꯛꯀꯤ ꯅꯝꯕꯔꯗꯤ ꯂꯩꯌꯦ ꯑꯗꯣ ꯍꯥꯏꯗꯤ ꯂꯛꯀꯤ ꯅꯝꯕꯔꯗꯨ ꯇꯧꯔꯒ ꯍꯦꯛꯇ ꯖ꯭ꯋꯥꯔꯗ ꯊꯥꯔꯨꯒꯗꯕ ꯂꯣꯇ꯭ꯔꯤ ꯊꯥꯔꯨꯒꯗꯕꯗꯤ ꯅꯠꯇꯦꯗꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯛꯀꯤ ꯅꯝꯕꯔꯁꯦ ꯀꯃꯥꯏꯅ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯒꯗꯦ ꯍꯥꯏ ꯃꯇꯝꯗ ꯒꯥꯔꯤꯒꯨꯝꯕ ꯂꯩꯔꯦꯅ ꯈꯜꯂꯁꯦꯀꯣ ꯒꯥꯔꯤꯒꯨꯝꯕ ꯂꯩꯕ ꯃꯇꯝꯁꯤꯗ ꯅꯝꯕꯔ 6 ꯅꯠꯇ꯭ꯔꯒ ꯅꯝꯕꯔ 5ꯁꯦꯀꯣ ꯍꯥꯏꯗꯤ ꯌꯥꯎꯕꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯉꯁꯥꯏꯒꯤ ꯔꯥꯁꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯛꯀꯗꯕ ꯃꯌꯥꯝꯁꯦꯀꯣ ꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇꯧꯕꯤꯕ ꯑꯩꯅ ꯍꯧꯖꯤꯛ ꯇꯣꯡꯉꯤꯕꯗꯨꯗ ꯌꯥꯎꯕ꯭ꯔꯁꯨ ꯌꯦꯡꯉꯨꯀꯣ ꯌꯥꯎꯔꯒꯗꯤ ꯌꯥꯝ ꯐꯔꯦ ꯋꯦꯜ ꯑꯦꯟ ꯒꯨꯗ ꯑꯣꯏꯔꯦ ꯌꯥꯎꯗ꯭ꯔꯒꯅ ꯃꯊꯪꯒꯤ ꯒꯥꯔꯤ ꯑꯍꯟꯕ ꯂꯩꯕ ꯃꯇꯝꯗ ꯁꯤꯒꯤ ꯅꯝꯕꯔꯒꯨꯝꯕꯁꯦ ꯌꯥꯎꯍꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯥꯎꯁ ꯅꯝꯕꯔꯒꯨꯝꯕꯁꯨ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯍꯥꯎꯁ ꯅꯝꯕꯔꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯀꯌꯥ ꯆꯠꯅꯗꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯝꯗꯗꯤ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯐ꯭ꯂꯥꯏꯠ ꯅꯝꯕꯔ ꯑꯗꯩ ꯑꯗꯨ ꯅꯝꯕꯔ ꯑꯗꯥ ꯅꯝꯕꯔ ꯑꯗꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯅꯝꯕꯔꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯥꯏꯅ ꯂꯧꯕꯤꯕ ꯌꯥꯏꯀꯣ ꯌꯨꯝꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯧꯕ ꯃꯇꯝꯗ ꯑꯗꯨꯒ ꯅꯤꯡꯊꯧꯀꯥꯕ ꯏꯔꯥꯏꯒ ꯊꯥꯡꯖꯒꯁꯦ ꯐꯩꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯅꯣꯝꯃ ꯍꯧꯒꯦ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯇꯧꯕꯤꯕ ꯌꯥꯏ ꯏꯔꯥꯏ ꯅꯨꯃꯤꯠꯀꯣ ꯏꯔꯥꯏ ꯅꯨꯃꯤꯠꯁꯤꯗ ꯃꯥꯟ ꯂꯦꯞꯁꯟꯕꯤꯕꯁꯨ ꯌꯥꯝ ꯐꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯒꯗꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯥꯁꯦ ꯍꯥꯏꯗꯤ ꯅꯪꯒꯤ ꯄꯥꯔꯠꯅꯔꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯤꯡꯒꯤꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤꯀꯣ ꯁꯤꯡꯒꯜꯉꯩꯒꯤ ꯑꯃꯨꯛ ꯃꯇꯥꯡꯗ ꯂꯥꯛꯑꯁꯤꯀꯣ ꯍꯥꯏꯗꯤ ꯅꯪꯒ ꯅꯪꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔꯒ ꯅꯪꯒꯤ ꯆꯥꯟꯅꯒꯗꯕ ꯃꯃꯤꯡ ꯍꯥꯏꯔꯒꯅ ꯍꯥꯏꯗꯤ ꯄꯤꯅ ꯍꯧꯕ ꯖꯦꯅ ꯍꯧꯕ ꯖꯤꯅ ꯍꯧꯕ ꯀꯦꯅ ꯍꯧꯕ ꯑꯩꯆꯅ ꯍꯧꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯅꯪꯒ ꯆꯥꯟꯅꯒꯗꯕ ꯄ꯭ꯔꯣꯐꯦꯁꯟꯒꯤ ꯃꯇꯥꯡꯗꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯕꯦꯡꯀꯤ ꯖꯣꯕꯀꯨꯝꯕꯁꯨ ꯆꯥꯟꯅꯅꯤ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ आर्टकुंबा हाइतारेको आर्ट एंड क्राफ्ट की मतांगदा हाइतारेको अदुमाइना अदुम्बसु चाननी अदुगा हाइदि फार्म गुंबा तोबुसु चानगनिको अदुगा केनोंगी एजेंट गुंबा ओइबसु चानगनी अखोइना पोट अमा हाइदि पाइरगा हाइदि कंपनी अमागी थ्रू द केनोमा पाइरगा अइना एजेंट गुंबा ओइरगा अदुमाइना तोबिबसु याय अदुगा अखोइगी फिरोन तुबा खोटबा अदुम्बसु चानेको अदुगा अमना केनो अखोइगी मागी चाना मागी अफबा चही एन हाइरगदिको चही से 15 कुनमरी कुंथ्राउमदोय निफुनिथोय यांखै माथोय को अदुदगी मापन मापन ऐड तौरगा चटपिरोको अदुगा सिदगी अदुम केनो तौरगनी को हाइदि सिगी ngैसे हाइतारे को चही अफबा हाइरगदि खनाउगुम्बा नारकपा याय थ्रोटगुम्बागी प्रॉब्लम लेबे याय को अदुना चेक्सन बियो सिमा लेरे अदु ngsain हाइरको स्टबन ओइगुनुको खतंग हाइदि अनम कनगनो हाइबने को आइना बैड पॉइंट्स हाइना हाइबदो अनम कनगनो तनगनो को अदो सिदा लेरे अदो मथंगी जे कइनो मथंगी द जामिनी को मिथुन गे चमु येंग मिनरसिओ कार्ड च कई लाके हाइबदो एना सिबा अहुम सुबै संदोकपसे अखोइगी जामिनी गिनी को मिथुन गे हाइतारे अदो चमनाना मंगा खतंग लोथोपिरसे मंगा सिदा कई लाके हाइबदो येंग मिनरसिको मागे
sida haitarako ideas di mayam ama leko ideas mayam do haidi khandang khalaga leigano execute tobiyo nangi plan nangi ideas kari kari mayam do thaba ama tawge na nang haje khalaga leire do thabak do tobiyo na haiko sida garchina haise ko aduga thabak do haidi pangthokpiyo haitare ko taseng hagati action lobiyo nang pot tu dang haidi yengaga khallaga dang leigano ko aduga amana haidi luhong kai hong basu piri ko pibade adi sida luhong kai hong bana traga celebration kumba leiba na traga akhoi success kumba leiba khotpa yum kai chau hai basu leiye adagi haidi gari nungi leiyo hai basu leiye ko sida sida laiba keno sida khesang celebration gi type tam leja aha mai sina haidi khallaga dang le no ko khallaga dang le gano haidi pot se pairaga yengaga dang le do haidi pot se kamaina sina ga dagi kamaina utilize to wadagi agi plan kari kra mayam se haidi plan to phajana strategy semo aduga aina tawge na khaliba thabak to pangthok puyo action lawo on hairni ko sida aina ko aduga blog mapatana kai lege hamatam aina semdokadaba haira aina card sendok matam sida haidi magi jaga ama thamena ko haidi blog se krai dano kari no on haibado ko ado somgi oina hairagadi haidi thabak ingang to matam do ko haidi yam tapna action gumba logo do haitare ko tawdaba thabak to phaba tawbidaba haitare ko aduga nungai thopa su katang haite ko aduna katang nungai tho ko aduga ngai haidi katang adum haidi thabak ti khonari ne bo khonabadi ado khonaraga su amaka isa sida katang keno tawdaba haitare ko katang tanba khotba adum yawbo aduduna haidi tanbigano thabai ingang tawri do nangna phajana tawbiyo ko aduga last ka sida amaka su magician thole pasi phai ko nangna pami ba nangna khali ba mayam do loina manifest to loin phangani ko thabai khang oiro manifestation gi videos takatana na ha pa bani ko dum handak se phajana aduna adu mayam do yengbiyo aduga manifest to biyo manifest to raga hadi nangna thabai khang gi oiro paisa nu sa gi oiro natraga relationship gi oiro ko hadi adum ba mayam do loina manifest to biba yai ko अखोगी राशि की मतंग दंग लासिको राशि की मतंग दला को मतम सेदा हाइदे अखोगी केनो से अखोगी मिथुन जे हाइ तारे को मिथुन जे अदुम यामना एडाप्टेबल ओइबा अदगी मासे हाइदे दुम हाइदे सिंगजु सिंगे को मासे यामना सिंगजु सिंगे अदुगा बी तिनाबसु हाइये को मासे मसागी ओइना सिगी अखोगी केनो से हाइ तारे को केनो से मिथुन राशि की मी सिंगसिगी पर्सनालिटी से हाइ तारे को अदुगा हाइदे खितंग सोशल सु ओय को मासे फै को अदुगी हारगदे अदुगा सिदा अमु मागी चानाबा चानादबना कई कई लेगे हाइबतो अदुसु येंगमिनरसे अहमद मचुदगी हौरसिको मचुदगी मचुसे कइनो हामतना असंगबा दगी हंगपानगा ऑरेंज मचुगा सेटपे आइको फिरोन सेटपा मतमदको अदुगा नुंगसिबा मतमदा आइना ममांगदबुदी वीडियो बुदी लोइना सेमग्रबा ngaतने नुंगसे कइनोगी अखोगी जेमिनीगी एक्वामराइन सिगदबको एक्वामराइन जे सिबियो तुम हाइदी वेट से इसागी वेट की मतुंगिना को नुंगसिंसे तुम हाइदी नंगी बॉडी वेट तो अदुगी मतुंगिना हाइ तारे को सपोज 60 लुमगदी हाइदी अतोप नुंगिना आइना हापेता आइना लोइमक यावबुदी यावग्रे को ममांगदको अदो एक्वामराइन से ngasai अखोनी 50 लुमगदी रति 5 गुंबा कइगुंबा माइना अदुंबगी चांगदा हापेता होतोगा सिबियो को अदुगा सिरोइदबा नुंगना कइनो हाइ मतमदा रेड कोरल से को सिरोइदबा हाइरगदी को अदुगा मागी नंगी ओइना मु लकी नंबर से करिनो हाइ मतमदा मंगागा तरुक से अमु लकी नंबर ओय को हुई खोंबई मखोन से तारे तोइसे हाइदी अखोइगी सोसाइटी मोई फ्लैट नुंग दो हुई पुनसल लेबदो मु खोंपगी खितंग डिस्टर्ब ती ओइरे को द इग्नोर तौबिरो खतंग हाइदी मखोन से खतंग अखोइना थोंना हंदो थंबे खतंग चंगे हाइदी नंबर दना मु नंबर मंगागा तरुक लेरे को अदुगा अखोइगी डेज दना के लेगे हमना निंगथौ काबने युमजा कैसने सगोन सेने नंगे अफबा नुमित हाइरगदी को अदुगा अमु नंगा चानाबा मी से करम तुला से चाने को हाइदी लिब्रा से हम चाने को अदुगा अखोइना केनो मिंग करम मिंग ना चानागे हाइदे पी ना होबा के ना होबा आर ना होबा टी ना होबा जी ना होबा को अदुगा इसागा चानाबा प्रोफेशन की मतंग दंग लासे को सिसना अंगांगै हाइदे थबक तौद्रिबा खोद्रिबा सुगुम मयाम सिगे अमु हाइदे आइगा चानाबा प्रोफेशन हाइरगती बैंक की थबक कुंबा तौबा चाने स्कूल की ओजा गुंबा सु चाने को हाइदे फोटोग्राफर गुंबा सु चाननी को नंगदा अदुगा अखोइगी जर्नलिज्म के का सुगुंबा सु चाने इंजीनियरिंग चाने को हाइदे सिविल और मैकेनिकल अदुम अनीमक याय को अदुगा हाइदे लो गुंबा तमसु याय को हाइदे नंगना ngangbada तुम मीना तानिंगनी को अदो सिंगैसिना नंगी जॉब की मतंगदा ओइरेना को अदुगा अमु अखोइगी करी चही की मतंग दंग लासिको चही से हौजिसे 13 को 13 दगी हौरसे अदुम याम पिकना को 13 जे फगनी को अदो 13 कुनहुमदोय कुनथ्रानिथोय निफुमाथोय यांखै मापन को अदुदगी अमु मथंगी दुना हाइदी मापन अमु ऐड तौबिरो को दाइ कांदुदा
ꯑꯗꯨꯒ ꯍꯛꯆꯥꯡꯒꯤ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯌꯥꯡꯂꯦꯟ ꯀꯩꯅꯤ ꯁꯣꯜꯖꯔꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕꯁꯦ ꯅꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯌꯥꯡꯂꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯒꯤ ꯈꯨꯗꯥꯡꯒꯨꯝꯕ ꯈꯨꯠꯀꯨꯝꯕꯁꯦ ꯈꯇꯪ ꯅꯥꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯍꯥꯏꯗꯤ ꯅꯥꯗ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯈꯇꯪ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯔꯀꯠꯀꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯀꯔꯀꯠꯀꯤꯁꯦ ꯀꯩ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯋꯥꯠꯂꯤ ꯈꯔꯕꯨꯗꯤ ꯈꯤꯇꯪ ꯁꯥꯡꯗꯣꯔꯦꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯀꯥꯔꯠꯁꯦ ꯑꯍꯥꯟꯕꯒꯤꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯩꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯏꯁꯥꯁꯦ ꯑꯀꯤꯕ ꯐꯥꯎꯔꯝꯒꯅꯤꯀꯣ ꯏꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯤ ꯁꯦꯜꯐ ꯗꯥꯎꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯥꯏꯟꯁꯦꯠꯁꯨ ꯀꯣ ꯃꯥꯏꯟꯁꯦꯠꯁꯨ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯅꯦꯒꯦꯇꯤꯞ ꯃꯥꯏꯟꯁꯦꯠ ꯌꯥꯝ ꯆꯦꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯇꯦꯡꯁꯨ ꯂꯩꯔꯝꯃꯣꯏꯀꯣ ꯃꯤꯅ ꯍꯥꯏꯗꯤ ꯃꯇꯦꯡꯒꯨꯝꯕ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯍꯦꯜꯞꯂꯦꯁ ꯑꯣꯏꯕꯗꯣ ꯑꯃꯈꯛ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯏꯁꯥꯁꯤꯁꯨ ꯍꯥꯏꯗꯤ ꯑꯩꯁꯦ ꯀꯗꯥꯏꯗꯅꯣꯃ ꯑꯐꯥꯐꯨꯝ ꯇꯧꯁꯜꯂꯒ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯋꯥꯈꯜ ꯕꯨꯗꯤ ꯂꯧꯁꯤꯡꯁꯨ ꯏꯊꯣꯛ ꯊꯣꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯅꯉꯣꯟꯗ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯒꯗꯕ ꯍꯥꯏꯔꯒꯗꯤ ꯁꯤꯁꯦ ꯃꯥꯏꯟꯁꯦꯠꯁꯦ ꯈꯤꯇꯪ ꯆꯦꯟꯖ ꯇꯧꯊꯣꯛꯄꯤꯌꯣꯀꯣ ꯍꯥꯏꯗꯤ ꯖꯁ ꯀꯩꯅꯣ ꯇꯧ ꯑꯩꯈꯣꯏꯒꯤ ꯊꯣꯠꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯒꯤ ꯊꯣꯠꯁꯦ ꯈꯤꯇꯪ ꯑꯐꯕ ꯊꯣꯠꯅ ꯔꯤꯄ꯭ꯂꯦꯁ ꯇꯧꯕꯤꯌꯣ ꯉꯁꯥꯏꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝꯗꯣ ꯀꯩꯝꯇ ꯈꯟꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯖꯁ ꯔꯤꯄ꯭लेस ꯗꯦꯠ ꯅꯦꯒꯦꯇꯤቭ ꯊꯣꯠꯇꯣ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯇꯤቭ ꯊꯣꯠꯅ ꯔꯤꯄ꯭लेस ꯇꯧꯕꯤꯌꯣꯀꯣ ꯑꯗꯨꯒ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯃꯤꯅ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯀꯅꯥꯅꯣꯝꯒꯨꯝꯕ ꯍꯥꯏꯗꯤ ꯅꯉꯣꯟꯗ ꯃꯇꯦꯡꯒꯨꯝꯕ ꯄꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯗꯁꯨ ꯄꯥꯔꯠꯅꯔꯁꯤꯞꯇ ꯀꯩꯗ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯀꯩꯅꯣꯒꯨꯝꯕꯒꯤ ꯑꯣꯏꯔꯒꯁꯨ ꯍꯥꯏꯗꯤ ꯃꯤ ꯂꯥꯛꯄ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯁꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯩꯒꯤ ꯑꯣꯏꯔꯒꯁꯨ ꯍꯥꯏꯗꯤ ꯅꯪꯒꯤ ꯑꯣꯏꯅ ꯃꯤ ꯈꯪꯅꯧ ꯈꯣꯠꯂꯧ ꯍꯥꯏ ꯂꯥꯛꯄꯁꯨ ꯂꯩꯌꯦ ꯑꯗꯨꯒ ꯀꯔꯤꯌꯔꯒꯤ ꯀꯩꯒꯤ ꯃꯇꯥꯡꯗ ꯅꯠꯇ꯭ꯔꯒ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯁꯨ ꯃꯤꯅ ꯃꯇꯦꯡꯒꯨꯝꯕ ꯍꯥꯏꯗꯤ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯄꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯒꯤꯗꯃꯛꯇ ꯁꯤꯁꯦ ꯑꯣꯐꯔꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯒꯨꯝꯕ ꯄꯤꯕꯤꯔꯛꯄ ꯑꯗꯨꯒ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯇꯧꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕꯤꯒ ꯄꯨꯜꯂꯒ ꯀꯩꯅꯣꯝꯒꯨꯝꯕ ꯍꯧꯕꯤꯕꯗ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯀꯥꯔꯠ ꯁꯦꯡꯕꯤꯔꯦꯀꯣ ꯃꯊꯪꯒꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯃꯨꯛ ꯁꯦꯝꯗꯣꯛꯄ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯁꯤꯗ ꯍꯥꯏꯀꯣ ꯀꯥꯔꯠꯁꯤꯅ ꯍꯥꯏꯗꯤ ꯄꯪꯒꯅꯨꯀꯣ ꯈꯇꯪꯀꯣ ꯍꯥꯏꯗꯤ ꯄꯪꯒꯅꯨ ꯑꯗꯨꯒ ꯍꯥꯏꯗꯤ ꯗꯤꯁꯤꯖꯟꯒꯨꯝꯕ ꯂꯧꯕꯗꯀꯣ ꯍꯥꯏꯗꯤ ꯊꯃꯣꯏꯗꯒꯤ ꯂꯧꯒꯅꯨ ꯍꯥꯏꯗꯤ ꯅꯪꯒꯤ ꯍꯥꯔꯠꯇꯣ ꯅꯪꯒꯤ ꯀꯣꯛꯇꯨꯗ ꯔꯨꯜ ꯇꯧꯍꯟꯒꯅꯨꯀꯣ ꯁꯤꯗ ꯍꯥꯏꯒꯗꯕ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯈꯇꯪ ꯍꯥꯏꯗꯤ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯣ ꯄꯪꯒꯅꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯂꯧꯕ ꯃꯇꯝꯗ ꯀꯣꯛꯇꯒꯤ ꯈꯜꯂꯣ ꯊꯃꯣꯏꯗꯒꯤ ꯈꯟꯕ ꯈꯣꯠꯄ ꯇꯧꯕꯤꯒꯅꯨꯀꯣ ꯁꯤꯗ ꯑꯃ ꯂꯩ ꯑꯗꯨꯒ ꯂꯥꯁꯀꯤ ꯀꯥꯔꯠꯁꯦ ꯌꯦꯡꯉꯨꯀꯣ ꯂꯥꯁꯀꯤ ꯀꯥꯔꯠꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯔꯁꯦꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕ ꯀꯥꯔꯠ ꯌꯦꯡꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯗ ꯁ꯭ꯇꯥꯔ ꯍꯥꯏꯅ ꯀꯥꯔꯠꯁꯦ ꯁ꯭ꯇꯥꯔ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯁ꯭ꯇꯥꯔꯗꯤ ꯑꯐꯕꯅꯦꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯟꯕꯤꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯄꯣꯖꯤꯇꯤቭ ꯑꯥꯎꯠꯀꯝ ꯂꯥꯛꯀꯅꯤ ꯅꯪꯒꯤꯗꯃꯛꯇ ꯑꯐ ꯅꯨꯡꯉꯥꯏ ꯄꯣꯔꯛꯀꯅꯤꯅ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯍꯥꯏꯗꯤ ꯅꯪꯅ ꯏꯟꯚꯦꯁꯃꯦꯟꯒꯨꯝꯕ ꯇꯧꯔꯒꯁꯨ ꯑꯗꯨꯒꯤ ꯔꯤꯇꯔꯟꯒꯨꯝꯕ ꯐꯪꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯂꯩꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯃꯤꯅ ꯄꯩꯁꯥ ꯂꯧꯈꯤꯕ ꯂꯩꯔꯒꯗꯤ ꯍꯥꯏꯗꯤ ꯁꯤꯡꯉꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯁꯦ ꯊꯥ ꯇꯔꯨꯛꯀꯤ ꯍꯥꯏꯐꯦꯠꯇꯪ ꯁꯟꯗꯣꯛꯑ ꯌꯦꯡꯕꯅꯤꯅ ꯍꯥꯏꯗꯤ ꯔꯥಶꯤ ꯃꯌꯥꯝꯒꯤꯁꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯊꯥ ꯇꯔꯨꯛꯁꯤꯒꯤ ꯍꯥꯏꯗꯤ ꯑꯥꯎꯠꯀꯝ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗ ꯚꯦꯔꯤ ꯄꯣꯖꯤꯇꯤቭ ꯀꯥꯔꯠꯅꯤꯀꯣ ꯑꯗꯨ ꯀꯔꯤꯌꯔ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯑꯣꯏꯔో ꯍꯥꯏꯗꯤ ꯐꯨꯜꯐꯤꯜꯂꯤꯡ ꯍꯥꯏꯗꯤ ꯑꯗꯨꯝ ꯏꯪꯅ ꯆꯤꯛꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯒꯅꯤꯀꯣ ꯑꯗꯨꯒ ꯅꯪꯅ ꯈꯟꯕ ꯅꯪꯅ ꯅꯤꯡꯕ ꯈꯣꯠꯄ ꯊꯨꯡꯉꯣ ꯍꯥꯏꯕꯁꯨ ꯂꯩꯀꯣ ꯑꯗꯨꯒ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯉꯥꯛꯇꯪꯁꯨ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯤꯅ ꯄꯩꯁꯥ ꯂꯧꯈꯤꯕ ꯈꯣꯠꯈꯤꯕ ꯂꯩꯔꯒꯗꯤ ꯁꯤꯡꯉꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯕ ꯂꯩꯌꯦꯀꯣ ꯑꯗꯨ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯑꯣꯏꯔꯦꯀꯣ ꯔꯤꯗꯤꯡꯒꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯔꯥಶꯤꯒꯤ ꯑꯃꯨꯛ ꯍꯥꯏꯗꯤ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯍꯥꯟꯕꯗ ꯄꯔꯁꯅꯦꯂꯤꯇꯤ ꯋꯥꯏꯁ ꯌꯦꯡꯉꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯤꯊꯨꯟꯒꯤ ꯁꯦꯝꯈ꯭ꯔꯕ ꯁꯤꯁꯦ ꯀꯦꯟꯁꯔꯒꯤꯁꯦꯀꯣ ꯀꯦꯟꯁꯔꯒꯤ ꯃꯥꯒꯤ ꯄꯔꯁꯅꯦꯂꯤꯇꯤ ꯋꯥꯏꯁꯇ ꯍꯥꯏꯔꯒꯗꯤ ꯃꯥꯁꯦ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯌꯦ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯕ ꯃꯤ ꯑꯣꯏꯀꯣ ꯑꯗꯨꯒ ꯍꯥꯏꯂꯤ ꯏꯃꯦꯖꯤꯅꯦꯇꯤቭꯁꯨ ꯑꯣꯏꯕꯗꯣ ꯌꯥꯝꯅ ꯑꯗꯨꯒ ꯍꯥꯏꯗꯤ ꯊꯃꯣꯏ ꯁꯦꯡꯉꯦꯀꯣ ꯑꯗꯨꯒ
ꯄꯥꯡꯒꯟ ꯊꯧꯅꯥ ꯂꯩꯕ ꯃꯤꯗꯣ ꯑꯣꯏꯌꯦ ꯑꯗꯣ ꯁꯝꯇꯥꯏꯝꯁ ꯅꯪꯒꯤ ꯐꯠꯇꯕ ꯄꯣꯏꯟ ꯍꯥꯏꯔꯒ ꯍꯥꯏꯗꯤ ꯃꯨꯗꯤ ꯑꯣꯏꯕꯒꯨꯝꯕ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯀꯩꯁꯨ ꯅꯠꯇꯕ ꯋꯥ ꯃꯆꯥ ꯃꯆꯥꯗꯒ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧ ꯔꯤꯌꯦꯛ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯇꯧꯒꯅꯨꯀꯣ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯗꯣ ꯁꯤꯗ ꯅꯪꯒꯤꯗ ꯑꯃꯨꯛ ꯆꯥꯅꯕ ꯀꯂꯔ ꯀꯩꯀꯥ ꯍꯥꯏꯔꯛꯑꯗꯤ ꯆꯥꯅꯕꯁꯦ ꯁꯤꯗ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯕ꯭ꯂꯨꯒꯅꯦ ꯕ꯭ꯂꯨꯒ ꯁꯤꯜꯚꯔ ꯃꯆꯨꯒꯁꯦꯀꯣ ꯁꯦꯠꯄꯤꯕ ꯌꯥꯏꯀꯣ ꯐꯤꯔꯣꯜ ꯁꯦꯠꯄ ꯃꯇꯝꯗ ꯁꯤꯜꯚꯔ ꯃꯆꯨ ꯍꯥꯏꯔꯒꯗꯤ ꯒ꯭ꯔꯦꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯑꯗꯨꯝ ꯍꯥꯏꯐꯦꯠꯇꯪ ꯒ꯭ꯔꯦꯗ ꯈꯤꯇꯪ ꯁꯥꯏꯟ ꯇꯧꯕꯗꯨꯗꯤ ꯁꯤꯜꯚꯔ ꯇꯥꯔꯦꯅꯀꯣ ꯑꯗꯨꯅ ꯕ꯭ꯂꯨꯒ ꯁꯤꯜꯚꯔꯒ ꯁꯦꯠꯄꯤꯕ ꯌꯥꯏ ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗꯅ ꯁ꯭ꯇꯣꯟꯒꯤ ꯃꯇꯥꯡꯗꯅ ꯃꯨꯟ ꯁ꯭ꯇꯣꯟꯒ ꯄꯔꯜꯒ ꯁꯤꯕ ꯌꯥꯏꯀꯣ ꯃꯨꯟ ꯁ꯭ꯇꯣꯟꯒ ꯄꯔꯜꯒ ꯋꯦꯠ ꯀꯔꯤ ꯀꯔꯥꯁꯦ ꯑꯗꯨꯝ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯒꯦ ꯁꯤꯗꯗꯤ ꯍꯥꯏꯐꯦꯠꯇꯪ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯐꯦꯠ ꯍꯥꯏꯕꯅꯦꯀꯣ ꯑꯃꯨꯛ ꯃꯨꯟ ꯁ꯭ꯇꯣꯟꯒ ꯄꯔꯜꯒ ꯁꯤꯕ ꯌꯥꯏ ꯑꯗꯨꯒ ꯁꯤꯔꯣꯏꯗꯕ ꯅꯨꯡꯅ ꯕ꯭ꯂꯨ ꯁꯐꯥꯏꯌꯔ ꯁꯤꯕ ꯌꯥꯗꯦꯀꯣ ꯍꯥꯏꯗꯤ ꯁꯝꯇꯥꯏꯝ ꯑꯩꯈꯣꯏꯅ ꯀꯨꯊꯤꯒꯨꯝꯕ ꯌꯦꯡꯕ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯋꯤꯅ ꯍꯥꯏꯗꯤ ꯁꯅꯤ ꯂꯩꯌꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒꯗꯤ ꯕ꯭ꯂꯨ ꯁꯐꯥꯏꯌꯔ ꯁꯤꯌꯣ ꯈꯣꯠꯂꯣ ꯍꯥꯏꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯥꯏꯃꯤꯡ ꯌꯥꯎꯋꯤꯅꯀꯣ ꯑꯗꯣ ꯑꯗꯥꯏ ꯀꯥꯟꯗꯨꯗ ꯍꯥꯏꯗꯤ ꯅꯤꯡꯁꯤꯡꯕꯤꯌꯨꯀꯣ ꯕ꯭ꯂꯨ ꯁꯐꯥꯏꯌꯔꯁꯦ ꯁꯤꯒꯅꯨꯀꯣ ꯍꯥꯏꯗꯤ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯅꯝꯕꯔꯁꯦ ꯅꯪꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯦꯟꯁꯔ ꯀꯥꯡꯕꯨꯒꯤ 2ꯒ 7ꯒ 9ꯀꯣ ꯑꯗꯨꯒ ꯑꯐꯕ ꯅꯨꯃꯤꯠꯁꯨ ꯏꯁꯟꯕꯤꯔꯣꯀꯣ ꯑꯐꯕ ꯅꯨꯃꯤꯠꯁꯤꯅ ꯂꯩꯕꯥꯛꯄꯣꯛꯄꯅꯦ ꯏꯔꯥꯏꯅꯦ ꯁꯒꯣꯜꯁꯦꯟꯅꯦ ꯅꯣꯡꯃꯥꯏꯖꯤꯡꯅꯦ ꯑꯗꯨꯒ ꯅꯪꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯆꯥꯟꯅꯒꯗꯕ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯆꯤꯛꯁꯦ ꯆꯥꯟꯅꯩꯀꯣ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯗꯤ ꯅꯪꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯗꯒꯤ ꯅꯪꯒꯤ ꯇꯤꯟꯅꯕ ꯃꯔꯨꯞꯀꯨꯝꯕꯗꯁꯨ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯃꯤꯁꯤꯅ ꯍꯦꯟꯅ ꯅꯪꯉꯣꯟꯗ ꯆꯥꯟꯅꯕ ꯑꯣꯏꯒꯅꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯦꯜꯐꯥꯕꯦꯠꯇ ꯂꯥꯛꯑꯁꯤꯀꯣ ꯑꯦꯜꯐꯥꯕꯦꯠꯁꯤꯗ ꯍꯥꯏꯗꯤ ꯅꯪꯒꯤ ꯍꯧꯒꯗꯕ ꯃꯃꯤꯡ ꯅꯪꯒ ꯇꯤꯟꯅꯕ ꯃꯤ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯑꯣꯏꯒꯗꯕ ꯃꯤ ꯑꯗꯨꯗꯅ ꯁꯤꯗꯅ ꯍꯥꯏꯗꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗ Hꯅ ꯍꯧꯕꯀꯣ Hꯅ ꯍꯧꯕ Nꯅ ꯍꯧꯕ Yꯅ ꯍꯧꯕ T O D C ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯇ꯭ꯔꯦꯗꯤꯡ ꯇꯧꯕꯁꯦ ꯆꯥꯟꯅꯒꯅꯤꯀꯣ ꯍꯥꯏꯗꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯀꯤ ꯀꯩꯒꯤ ꯇ꯭ꯔꯦꯗꯤꯡ ꯇꯧꯕꯁꯦ ꯆꯥꯟꯅꯒꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯦꯗꯤꯀꯦꯜ ꯐꯤꯜꯁꯨ ꯆꯥꯟꯅꯒꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯄꯣꯂꯤꯇꯤಷಿಯನ್ꯁꯀꯨꯝꯕꯁꯨ ꯆꯥꯟꯅꯕꯗꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯩꯅꯀꯣ ꯑꯥꯔꯃꯤꯒꯨꯝꯕ ꯑꯗꯒꯤ ꯅꯦꯚꯤ ꯔꯤꯂꯦꯇꯦꯠ ꯖꯣꯕꯀꯨꯝꯕ ꯑꯗꯨꯝꯕꯁꯨ ꯆꯥꯟꯅꯩ ꯑꯗꯒꯤ ꯑꯣꯖꯥꯒꯨꯝꯕ ꯑꯣꯏꯕꯁꯨ ꯌꯥꯏꯀꯣ ꯃꯥꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯦꯁꯟꯗꯤ ꯃꯌꯥꯝ ꯑꯃ ꯄꯤꯔꯦ ꯑꯗꯨꯒ ꯆꯍꯤꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯔꯣꯀꯣ ꯆꯍꯤꯁꯨ 13 11ꯅꯦ 10ꯅꯦ 19 ꯁꯥꯏꯁꯦꯀꯣ ꯍꯥꯏꯗꯤ 19 ꯒꯤ ꯃꯊꯪꯗ 93 ꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠꯇꯪ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ 9 ꯑꯦꯗ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯄꯤꯔꯣꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯀꯣ ꯀꯠꯀꯤꯁꯨ ꯂꯩꯔꯦꯀꯣ ꯃꯊꯪꯒꯤꯗ ꯁꯤꯡꯍꯒꯤ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯃꯨꯛ ꯁꯤꯡꯍꯒꯤꯁꯨ ꯍꯥꯏꯐꯦꯠꯇꯪ ꯃꯥꯏꯁꯨ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯕꯤꯔꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯍꯥꯏꯗꯤ ꯁꯐꯜ ꯇꯧꯕ ꯈꯣꯠꯄꯗꯣ ꯁꯨꯠ ꯇꯧꯗ꯭ꯔꯦ ꯌꯥꯝ ꯁꯥꯡꯉꯅꯦꯅ ꯑꯃꯨꯛ ꯁꯟꯗꯣꯛꯑꯒ ꯌꯥꯝ ꯀꯩꯅꯣ ꯇꯧꯔ ꯂꯩꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯤꯌꯣꯒꯤꯀꯣ ꯁꯤꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯣꯏꯈ꯭ꯔꯦ ꯀꯔꯀꯠ ꯂꯣꯏꯈ꯭ꯔꯦ ꯁꯤꯁꯤꯅ ꯁꯤꯡꯍꯒꯤꯁꯨ ꯃꯥ ꯈꯛꯇꯪ ꯂꯧꯊꯣꯛꯄꯤꯔꯁꯦ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯥꯒꯤ 2 3 4 5 ꯀꯣ ꯂꯩꯔꯦꯀꯣ ꯑꯗꯨꯝ ꯂꯥꯛꯏꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯂꯩꯌꯦꯀꯣ ꯂꯩꯕꯕꯨꯗꯤ ꯍꯥꯏꯗꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯒꯨꯝꯕ ꯂꯩꯈꯤꯕ ꯈꯣꯠꯈꯤꯕ ꯍꯧꯖꯤꯛ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯀꯥꯔꯠꯁꯦ ꯃꯃꯥꯡꯗ ꯊꯣꯛꯂꯛꯈꯤꯕꯗꯨꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯈꯔ ꯑꯃꯒꯤꯗ ꯈꯔ ꯊꯣꯛꯂꯛꯈꯤꯕꯗꯣ ꯁꯤꯒꯨꯝꯕ ꯀꯥꯔꯠꯀꯨꯝꯕ ꯃꯁꯛ ꯃꯥꯟꯅꯕ ꯈꯔ ꯊꯣꯛꯂꯛꯄꯁꯦ ꯑꯗꯨꯝ ꯑꯩꯅ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯦꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯄ꯭ꯔꯦꯖꯦꯟꯁꯦ ꯐꯩꯌꯦꯀꯣ ꯑꯗꯨꯝ ꯄ꯭ꯔꯦꯖꯦꯟꯁꯦ ꯐꯩꯌꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯇꯨꯡꯗꯁꯨ ꯍꯥꯏꯗꯤ ꯁꯤꯁꯤꯅ ꯄ꯭ꯔꯦꯖꯦꯟꯇ ꯂꯥꯛꯑꯒꯗꯤ ꯑꯃꯨꯛ ꯍꯥꯏꯗꯤ ꯁꯤꯁꯦ ꯅꯪꯒꯤ ꯊꯕꯛꯁꯦ ꯉꯥꯏꯕ ꯈꯣꯠꯄꯅ ꯍꯥꯏꯕꯅꯦꯀꯣ ꯅꯪꯒꯤ ꯁꯤꯒꯤꯁꯦ ꯀꯣꯝꯕꯗ ꯂꯥꯛꯄꯁꯦ ꯉꯁꯥꯏꯒꯤ ꯅꯪꯅ ꯅꯍꯥꯟꯒꯩ ꯍꯣꯠꯅꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯣ ꯃꯍꯩꯗꯤ ꯂꯣꯏꯅ ꯐꯪꯒꯅꯤꯀꯣ ꯁꯥꯏ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯕꯛ ꯅꯪꯒꯤ ꯄꯣꯠꯇꯣ ꯄꯦ ꯑꯣꯐ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯁꯤꯗ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯈꯜ ꯐꯠꯇꯕ ꯈꯟꯒꯅꯣꯅ ꯍꯥꯏꯀꯣ ꯏꯁꯥꯒꯤ ꯑꯣꯏꯅꯀꯣ ꯑꯗꯨꯒ ꯃꯤꯅ ꯃꯦꯅꯤꯄꯨꯂꯦꯠ ꯇꯧꯕ ꯃꯇꯝꯗꯁꯨ ꯂꯧꯒꯅꯨꯀꯣ ꯃꯤꯅ ꯉꯥꯡꯁꯤꯟꯕ ꯈꯣꯠꯆꯟꯕ ꯃꯇꯝꯗꯁꯨ ꯂꯧꯒꯅꯨ ꯑꯗꯨꯒ ꯃꯤꯉꯣꯟꯗꯁꯨ ꯍꯥꯏꯗꯤ ꯅꯪ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯍꯟꯒꯅꯨ ꯅꯪꯅ ꯐꯥꯗꯣꯛꯀꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯕ ꯈꯣꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯃꯤꯅ ꯂꯧꯒꯗꯕ ꯈꯣꯠꯀꯗꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕꯗꯣ ꯂꯧꯍꯟꯒꯅꯣ ꯑꯗꯨꯒ ꯇꯨꯡꯁꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔꯁꯦ ꯁꯤꯗ ꯑꯥꯎꯠꯀꯝ ꯀꯥꯔꯠꯁꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯊꯣꯛꯂꯛꯑꯦꯀꯣ ꯑꯗꯨꯗꯣ ꯁꯤꯗ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯇꯕ ꯈꯣꯠꯂꯛꯑꯦ ꯍꯥꯏꯔꯒꯁꯨ ꯁꯤꯗꯁꯦ ꯋꯥꯈꯜꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯝꯕ ꯌꯥꯏꯕ ꯁꯥꯏ ꯀꯥꯟꯁꯤꯗ ꯑꯦꯟꯖꯥꯏꯇꯤ ꯂꯩꯕ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯀꯩꯀꯥ ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ
ꯑꯣꯏꯍꯟꯕꯤꯒꯅꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯁꯤꯗ ꯑꯩ ꯃꯤꯁꯦ ꯃꯤꯔꯨꯁꯜꯂꯒ ꯂꯩꯔꯤꯁꯦꯀꯣ ꯃꯤꯔꯨꯁꯜꯂꯒ ꯂꯩꯔꯤꯁꯦ ꯄꯥꯡꯊꯣꯛꯄꯤꯌꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯀꯣ ꯁꯤꯗ ꯅꯥꯀꯟꯗꯁꯨ ꯑꯐꯕ ꯄꯤꯔꯤ ꯃꯃꯥꯡꯗꯁꯨ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯄꯤꯔꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯃꯤꯠꯇꯣ ꯄꯥꯡꯊꯣꯛꯑꯣ ꯑꯗꯨꯒ ꯅꯪꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯇꯧꯅꯕ ꯍꯣꯠꯅꯧꯀꯣ ꯁꯤꯗ ꯑꯩꯅ ꯍꯥꯏꯔꯒꯗ ꯍꯥꯏꯗꯤ ꯎꯡꯉꯒꯗꯪ ꯂꯩꯒꯅꯨꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯃꯥꯒꯤ ꯊꯣꯛꯂꯛꯏꯕ ꯀꯩꯅꯣꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗ ꯁꯤꯁꯦ ꯂꯥꯛꯀꯗꯧꯕ ꯇꯥꯏꯃꯤꯡꯒꯤ ꯀꯩꯅꯣꯅꯦꯕ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯂꯩꯔꯒꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯩꯅ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔꯤꯅ ꯍꯥꯏꯗꯤ ꯒꯥꯏड ꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯤꯀꯣꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯒꯥꯏड ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯍꯥꯏꯗꯤ ꯇꯨꯡꯗ ꯍꯥꯏꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯊꯥ ꯑꯃꯅꯤ ꯁꯨꯃꯥꯏꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯂꯩꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗꯦꯀꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯗꯣꯏ ꯁꯨꯔꯛꯄꯨꯗꯤ ꯑꯩꯗꯣ ꯍꯣꯠꯅꯗꯕ ꯌꯥꯗꯦꯀꯣ ꯇꯧꯗꯕ ꯌꯥꯗꯦꯀோ ꯑꯩꯒꯤ ꯊꯕꯛꯁꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯈꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯀꯥꯔꯠꯁꯤꯒꯤ ꯃꯇꯥꯡꯒꯤꯅ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯔꯥಶꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯑꯃꯨꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯦꯀꯣ ꯂꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤꯅꯀꯣ ꯃꯥꯁꯦ ꯅꯨꯡꯁꯥꯅꯤꯅꯀꯣ ꯅꯨꯡꯁꯥꯅꯤꯅ ꯍꯥꯏꯗꯤ ꯑꯃꯨꯛꯀ ꯂꯤꯗꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯨꯝ ꯆꯦꯜꯂꯤꯀꯣ ꯃꯁꯥꯗ ꯀ꯭रिꯌꯦꯇꯤꯞꯁꯨ ꯌꯥꯝ ꯑꯣꯏ ꯀꯣꯟꯐꯤꯗꯦꯟꯠ ꯌꯥꯝꯅ ꯂꯩꯀꯣ ꯃꯥꯁꯦ ꯑꯣꯞꯇꯤꯃꯤꯇꯤꯛꯁꯨ ꯌꯥꯝ ꯑꯣꯏꯀꯣ ꯑꯗꯨꯒ ꯁꯝꯇꯥꯏꯝ ꯍꯥꯏꯗꯤ ꯔꯣꯃꯥꯟꯇꯤꯛꯀꯨꯝꯕꯁꯨ ꯑꯗꯨꯝ ꯑꯣꯏꯕꯗꯣ ꯁꯤꯒꯨꯝꯕ ꯃꯤꯁꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯅꯪꯒꯤ ꯐꯠꯇꯕ ꯄꯣꯏꯟ ꯍꯥꯏꯔꯒꯅ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯦꯔꯒꯦꯟ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯑꯦꯔꯒꯦꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯉꯥꯏꯉꯝ ꯁꯤꯡꯉꯝꯗꯕ ꯑꯃ ꯇꯧꯋꯦꯀꯣ ꯊꯕꯛ ꯏꯪꯈꯥꯡꯗ ꯑꯗꯒꯤ ꯍꯥꯏꯗꯤ ꯁꯥꯎꯕ ꯈꯣꯠꯄ ꯊꯨꯅ ꯁꯥꯎꯕ ꯑꯗꯒꯤ ꯏꯒꯣꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯁꯤꯒꯨꯝꯕ ꯕꯦꯠ ꯄꯣꯏꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯁꯤꯗ ꯅꯦꯒꯦꯇꯤꯞ ꯄꯣꯏꯟ ꯁꯣꯝꯗ ꯍꯥꯏꯕꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯈꯪꯗꯕꯅꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯕꯦꯠ ꯄꯣꯏꯟꯠꯁꯦ ꯀꯗꯥꯏꯗ ꯑꯩꯁꯦ ꯐꯠꯇꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯃꯤ ꯑꯃꯅ ꯍꯥꯏꯕꯤꯔꯒꯗꯤ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯂꯩꯕ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯅꯅꯦꯀꯣ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯅꯪꯒꯤ ꯐꯠꯇꯕ ꯄꯣꯏꯟꯠꯁꯨ ꯑꯐꯕ ꯄꯣꯏꯟꯠ ꯄ꯭ꯂꯁ ꯐꯠꯇꯕ ꯄꯣꯏꯟꯠ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯤꯗ ꯑꯗꯣ ꯁꯤꯗ ꯑꯍꯥꯟꯕꯗ ꯍꯥꯏꯗꯤ ꯅꯪꯒꯤ ꯆꯥꯅꯕ ꯃꯆꯨ ꯍꯥꯏꯔꯁꯤꯀꯣ ꯃꯆꯨ ꯆꯥꯅꯕꯁꯦ ꯌꯥꯝꯃꯦꯀꯣ ꯁꯤꯗꯗꯤ ꯍꯥꯏꯗꯤ ꯒꯣꯜꯗꯟ ꯑꯣꯔꯦꯟꯖ ꯌꯦꯂꯣ ꯀ꯭ꯔꯤꯝ ꯔꯦꯗ ꯁꯤ ꯃꯌꯥꯝ ꯁꯦꯠꯄꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯅꯨꯡꯒꯨꯝꯕꯗꯗꯤ ꯍꯥꯏꯗꯤ ꯂꯤꯑꯣꯗꯤ ꯑꯣꯜꯋꯦꯁ ꯔꯨꯕꯤ ꯑꯗꯨꯝ ꯃꯃꯥꯡꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯈꯤꯕꯗꯁꯨ ꯍꯥꯏꯅꯀꯣ ꯔꯨꯕꯤ ꯁꯤꯕꯤꯌꯣ ꯃꯥꯒꯤ ꯑꯣꯏꯅ ꯕ꯭ꯂꯨ ꯁꯐꯥꯏꯌꯔ ꯁꯤꯕ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯅꯝꯕꯔꯗ ꯑꯃꯨꯛ ꯍꯥꯏꯔꯒꯅ ꯅꯝꯕꯔ 1ꯅꯦ 5ꯅꯦ 9ꯅꯦꯀꯣ ꯑꯗꯨꯒ ꯅꯨꯃꯤꯠꯁꯨ ꯂꯣꯏꯅꯃꯛ ꯈꯪꯗꯣꯛꯃꯤꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯁꯥꯡꯉꯅꯤ ꯍꯥꯏꯗꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯃꯆꯥ ꯀꯥꯏꯅ ꯑꯃꯃꯝ ꯐꯖꯅ ꯍꯥꯏꯔꯕꯅꯤꯅꯀꯣ ꯂꯩꯕꯥꯛ ꯄꯣꯛꯄꯅꯦ ꯏꯔꯥꯏꯅꯦ ꯅꯣꯡꯃꯥꯏꯖꯤꯡꯅꯦ ꯑꯐꯕ ꯅꯨꯃꯤꯠꯅꯀꯣ ꯑꯗꯨꯒ ꯅꯪꯒ ꯆꯥꯟꯅꯒꯗꯕ ꯅꯪꯒꯤ ꯄꯥꯔꯠꯅꯔ ꯍꯥꯏꯔꯒꯗꯤꯀꯣ ꯙꯅꯨꯁꯦ ꯆꯥꯟꯅꯩꯀꯣ ꯙꯅꯨꯁꯦ ꯆꯥꯟꯅꯩ ꯑꯗꯨꯒ ꯃꯃꯤꯡ ꯃꯊꯥꯒꯤ ꯀꯩꯒꯤ ꯃꯇꯥꯡꯗꯅ ꯂꯥꯛꯑꯒꯅ ꯑꯦꯅ ꯍꯧꯕ ꯑꯦꯜꯅ ꯍꯧꯕ ꯋꯥꯏꯅ ꯍꯧꯕ ꯑꯦꯐꯅ ꯍꯧꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯕꯛꯀꯨꯝꯕ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯍꯥꯏꯗꯤ ꯁꯅꯥ ꯀꯔꯕꯥꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯕ ꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯑꯗꯨꯒ ꯑꯉꯥꯡ ꯍꯧꯖꯤꯛ 12ꯀ ꯇꯝꯃꯤꯕ ꯈꯣꯠꯂꯤꯕ ꯑꯗꯨꯝꯕ ꯃꯌꯥꯝꯒꯤ ꯑꯃꯨꯛ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕꯤꯔꯒꯗꯤ ꯑꯃꯨꯛ ꯑꯉꯥꯡꯉꯩꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯒꯨꯝꯕꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯣꯜꯖꯔꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯁꯨ ꯆꯥꯅꯩꯀꯣ ꯍꯥꯏꯗꯤ ꯁꯔꯖꯟꯒꯨꯝꯕ ꯗꯦꯟꯇꯤꯁꯀꯨꯝꯕꯁꯨ ꯑꯗꯨꯝꯕꯁꯨ ꯆꯥꯅꯕꯗꯣ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯞ ꯖꯣꯕꯁꯨ ꯆꯥꯅꯩꯀꯣ ꯃꯣꯏꯗ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯨꯝꯕ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯁꯨ ꯌꯥꯏꯌꯦ ꯑꯗꯒꯤ ꯂꯣꯌꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯆꯍꯤ ꯑꯐꯕꯅ ꯍꯥꯏꯔꯒꯗꯤ ꯆꯍꯤ 19 ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝꯀꯣ ꯍꯥꯏꯗꯤ ꯅꯝꯕꯔ 9 9 and 8 ꯇꯧꯀꯣ ꯁꯤꯃ ꯂꯩꯔꯦꯀꯣ ꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯀꯨꯝꯕꯒꯨꯝ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯇꯨꯡꯒꯤ ꯋꯥꯔꯤꯅꯤꯀꯣ ꯍꯧꯖꯤꯛ ꯅꯥꯔꯝꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯄ꯭ꯔꯤꯀꯣꯁꯟꯒꯨꯝꯕ ꯂꯧꯕꯤꯌꯣ ꯍꯥꯏꯗꯤ ꯔꯦꯒꯨꯂꯔ ꯑꯩꯈꯣꯏꯅ ꯕꯤꯄꯤꯒꯨꯝꯕ ꯆꯦꯛ ꯇꯧꯕꯤꯌꯣ ꯀꯣ ꯊꯥ ꯑꯃꯗ ꯑꯦꯠꯂꯤꯁ ꯕꯤꯄꯤ ꯑꯃꯨꯛꯇꯪꯒꯨꯝꯕ ꯆꯦꯛ ꯇꯧꯕꯤꯌꯣꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯍꯥꯏꯗꯤ ꯂꯩꯇ꯭ꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯅꯥꯔꯀꯥꯟꯗ ꯍꯥꯏꯗꯤ ꯗꯣꯛꯇꯔ ꯆꯠꯄ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯊꯥꯒꯤ ꯀꯩꯒꯤ ꯑꯗꯨꯝ ꯌꯦꯡꯊꯣꯛꯄꯗꯤ ꯌꯥꯏꯅꯀꯣ ꯍꯥꯏꯗꯤ ꯑꯗꯒꯤ ꯁꯄꯣꯁ ꯕ꯭ꯂꯗ ꯇꯦꯁꯃꯛꯇ ꯇꯧꯔꯁꯨ ꯊꯥ 3ꯀꯤ ꯀꯩꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯍꯦꯜꯊ ꯆꯦꯛꯑꯞꯁꯦ ꯇꯧꯊꯣꯛꯄꯤꯌꯨꯀꯣ ꯑꯗꯨ ꯁꯤꯗ ꯑꯗꯨꯝ ꯈꯪꯒꯅꯤꯅꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯩ ꯍꯥꯏꯗꯤ ꯊꯃꯣꯏꯁꯨ ꯁꯦꯡꯉꯦꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯦꯜꯊ ꯆꯦꯛꯑꯞꯇꯣ ꯇꯧꯔꯨꯔ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯑꯩꯗꯣ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅꯁꯨ ꯀꯩꯝꯇ ꯑꯩꯉꯣꯟꯗ ꯑꯩ ꯀꯩꯝ ꯅꯥꯗꯦꯀꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯗꯨꯒ ꯏꯁꯥꯗꯒꯤ ꯉꯁꯥꯏꯒꯤ ꯁꯄꯣꯁ ꯅꯥꯕ ꯈꯛꯇꯪ ꯍꯧꯔꯛꯑꯃꯒꯁꯨ ꯍꯥꯏꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯉꯟꯅ ꯈꯪꯍꯧꯔꯒꯗꯤ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯐꯩꯅꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯂꯤꯑꯣꯒꯤꯁꯤꯅꯀꯣ ꯃꯊꯪꯁꯤꯅ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯑꯩ ꯁꯐꯜ ꯑꯃꯨꯛ ꯇꯧꯔꯒꯦ ꯁꯤꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯇꯦꯔꯣꯗ ꯀꯣꯔꯠ ꯀꯥꯔꯠ ꯍꯥꯏꯅ ꯀꯣꯔꯠ ꯀꯥꯔꯠꯁꯦ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯀꯥꯔꯠ ꯑꯃꯒ ꯑꯃꯨꯛ ꯂꯧꯊꯣꯛꯑꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯀꯥꯔꯠ ꯑꯃꯒ ꯑꯃꯨꯛ ꯂꯧꯊꯣꯛꯀꯦꯀꯣ ꯑꯩꯁꯦ
ꯂꯩꯀꯣ ꯀꯥꯔꯠ ꯑꯅꯤꯁꯦ ꯁꯤꯒꯨꯝꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯄ ꯀꯥꯟꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯥꯔꯠ ꯑꯇꯣꯞꯄ ꯀꯥꯔꯠ ꯑꯃꯒ ꯂꯧꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯅ ꯅꯠꯇ꯭ꯔꯒ ꯃꯦꯖꯔꯗꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯌꯦꯡꯕꯤꯔꯣ ꯍꯥꯏꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯤꯗ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏꯀꯣ ꯑꯗꯨꯅ ꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ 1 2 3 4 5 ꯀꯣ sida mamangda khatangdi nungaitide ko haidi ngasai mamangda nabagumbasu lerumbasu yai ado hojipudi phare naba wakhan nungaitaba khotaba adumba mayam ama haitare ko kitang negative oina oye ko card se yengba zum khangamani ko thangki ka leibu khotba mayam se aduga hojikse phaye ko hojikse judgment card like ko judgment card la pase haidi kai gumba haidi noina yetnaba khotnaba gumba leiragadi ko haidi nang ngambagi haitare ko nang ngammo haiba haitare samda hingo nungi na haira se paisa nungsa gi oiro ama ama ko haidi nang na mai pa on haiba le ko aduga haidi nang na hajik se dum haidi ko nangi past kari kra nang onda thodo phataba khot ke past memories haitare ko past memories gumba se aduda dum khallaga lebu dum adudagi tholak tabdo kya aduna adudai kitang tholo kitang wakhan je kitang chawthokpyo ko haidi mamang da chapiyo maningda yengro no maningda sum yenga kai kan dorige haidi amaka ngarang hogre loire mathangi numit ko ngasi numit anobane ngasi keno ne adu dai mai toroga yengbi ba hai tar ko hanna dagi sum sise haidi luktharaga chatpa dong toise mai leitho tabida mai leitho ga chapi gono ko mai leitho ga chapi gono haidi problem gumba leiba matam da haidi face to biyo aduga hanagi nangi past memories kai ka adumba mayam da haidi nang do keno toroga leibi gono ko sum khallaga leibi gono hai tare ko ado sigi blog ma pagi sai peding mirasi ko blog ma pa sida kai lege haibado hojik se haidi isa se energy se dum khara down gumba leram gani ko aduga haidi clarity ama ire leram ko haidi thaba inkhang to matam da ai tau aina tau ge na khan bai tar ko haidi si tausira haibado clear ama yoi oidabado aduma leire aduga haidi husband wife oraga na haidi kitang khana chaina ba dum leram gani ko na bai ni gi marakta aduga ama na kari na haibano haibada kitang pau nungai tabagumba haidi lao kholo haibna su lei ko sida haidi block ki mapa sida ko ado ngasai husband wife ki matang ge aina haido haidi ngasai khana ba chaina ba khopa ama haido sida leire na ta khana ga dabna te ai sida haidi tarot da gi guide hara ga just nabaini matam khatang kai thokpyo ko haidi nabaini gi damak ta haitar quality time gumba spend to biyo haidi wari chado haidi karino problem no na haibado ko aduga last ki oina tholeba sa card mayam se yengo haidi nangonda thabain khang mayam lakpa ko ama khatang nate mayam lae lakpa sida haidi lakpa sida khallaga phajana khandaraga lo ko ngasai gi haidi kapsi gi manungda haidi sana lupa yawe yum yawe phajana afaba pot mayam ama yawe ko aduga tin kang su yawe lin su yawe ko dun haidi ngasai ne thaba ama hajik lakadori ba thabak se ama khatang la oi nangonda lakanda ohumai lakani aduna haidi si je keno to matam sida khandaraga hai tare ko khandaraga phajana lobiro decision se haidi karamba thabakna pha haidi phajana research kumba to biba hai tare ko hana nangna ta aina hajik taw bodori phari thabak se keno tawraga haidi hana thidokpiyo phajana aduga keno tawraga phai phatte haibado hai tare ko phai phatte haibado adu phajana thidokpiraga keno tawbiba aduga akhoi kenogi kainagi personality wise la agadi ma se kamai tawge ha matam sida ambitious hoye ko yam practical hoye adu business oriented kumba so ko haidi karbar kum tawba ko karbar gumba tawba mi hai tar ko dum boy taraga yam haising badu oye ko ma se kaina se ko aduga dum kaino su tawe ma se yam sensitive so oye ko aduga sometimes haidi selfish oye ko kaina se selfish dum oy gali ko haidi mingon da ke pithong da ba khotaba dumaina gumba hai tar ko aduga nangi amuk magi hai tar ko aina nangi magi en hai ko magi amuk kaino taw matam sida mangonda chana ba machu hairase ko machu se asang bane angau bane gray machu ne ko aduga yellow ne orange ne sigi machu manga se ko adu mato bi ba ya adu set pi ba ya phiron set pa matam da thabing khang aru ba machat to khot pa matam da aduga green ne white ne kaino ne ko gray ne yellow ne orange ne aduga sai gi lucky stone na karam basi gadam na ha yellow sapphire si bi ko red color suni si bi gano yellow sapphire si yo aduga number da na mukara number phage hai matam sida 5 ne 6 ne 2 ne ko 5 ne 6 ne 2 ne aduga numit aphaba hairase ko numit aphaba jan ningthau kabaga yumja kaisa sagon sen ko numit aphaba sida numit aphaba an hairaga aduga munanga mu chanaba migi maming karamba na hogadage hai matam sida k na hoba e na hoba b na hoba g na hoba h I ko
ꯑꯗꯨꯒ ꯅꯪꯒꯤ ꯑꯃꯨꯛ ꯍꯥꯏꯗꯤ ꯆꯥꯟꯅꯒꯗꯕ ꯄ꯭ꯔꯣꯐꯦꯁꯟ ꯃꯇꯥꯡꯗ ꯂꯥꯛꯑꯒꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯑꯣꯖꯥ ꯅꯨꯡꯖꯥ ꯆꯥꯟꯅꯒꯅꯤ ꯍꯥꯏꯗꯤ ꯑꯣꯖꯥ ꯑꯣꯏꯕ ꯌꯥꯒꯅꯤ ꯑꯗꯒꯤ ꯕꯦꯡꯛꯀꯤ ꯖꯣꯕ ꯆꯥꯟꯅꯒꯅꯤ ꯏꯚꯟ ꯍꯥꯏꯗꯤ ꯕꯦꯀꯤꯡ ꯇꯧꯕꯕꯨ ꯌꯥꯅꯤꯀꯣ ꯍꯥꯏꯗꯤ ꯔꯦꯁꯇꯨꯔꯦꯟ ꯁꯥꯏꯠ ꯍꯥꯏꯗꯤ ꯆꯥꯕ ꯊꯛꯄꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝꯕꯒꯤ ꯁꯥꯏꯠꯇ ꯑꯣꯏꯔꯁꯨ ꯌꯥꯏꯀꯣ ꯆꯥꯅꯩꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯁꯣꯞꯀꯨꯝꯕ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯦꯃꯤꯁꯀꯨꯝꯕꯒꯤ ꯇꯧꯕꯒꯤ ꯑꯗꯨꯝꯕ ꯄꯣꯠꯁꯨ ꯆꯥꯟꯅꯒꯅꯤꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯔꯁꯁꯦꯀꯣ ꯕ꯭ꯔꯤꯁ ꯔꯥꯁꯤꯁꯦꯀꯣ ꯕ꯭ꯔꯤꯁ ꯔꯥꯁꯤꯁꯦ ꯅꯪꯉꯣꯟꯗ ꯆꯥꯟꯅꯒꯅꯤꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯆꯍꯤ ꯍꯥꯏꯔꯒꯅ ꯆꯍꯤꯁꯦ ꯆꯍꯤ 13 ꯀꯨꯟꯍꯨꯝꯗꯣꯏꯀꯣ ꯀꯨꯟꯍꯨꯝꯗꯣꯏꯗꯒꯤꯗꯤ ꯀꯨꯟꯃꯔꯤ ꯀꯨꯟꯃꯉꯥ ꯀꯨꯟꯇꯔꯨꯛ ꯀꯨꯟꯇꯔꯦꯠ ꯀꯨꯟꯅꯤꯄꯥꯟ ꯀꯨꯟꯃꯥꯄꯟ ꯀꯨꯟꯊ꯭ꯔꯥ ꯀꯨꯟꯊ꯭ꯔꯥꯃꯥꯊꯣꯏ ꯀꯨꯟꯊ꯭ꯔꯥꯅꯤꯊꯣꯏꯀꯣ ꯀꯨꯟꯍꯨꯝꯗꯣꯏꯗꯩ ꯃꯊꯪꯗ ꯀꯨꯟꯊ꯭ꯔꯥꯅꯤꯊꯣꯏ ꯑꯗꯨꯗꯒꯤ ꯃꯥꯄꯟ ꯑꯦꯗ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯅꯪꯒꯤ ꯆꯍꯤ ꯑꯐꯕꯗꯣ ꯑꯗꯨꯗ ꯑꯣꯏꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯄꯨꯛ ꯅꯥꯕ ꯑꯗꯒꯤ ꯍꯥꯏꯗꯤ ꯊꯥꯖꯤꯟ ꯊꯌꯥ ꯅꯥꯕ ꯈꯔ ꯇꯧꯒꯅꯤꯀꯣ ꯑꯗꯨꯗꯨꯅ ꯑꯗꯥꯏꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯣ ꯁꯤꯗ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯥꯒꯤꯁꯦꯀꯣ ꯃꯊꯪꯒꯤꯁꯦꯀꯣ ꯇꯨꯂꯥꯀꯣ ꯇꯨꯂꯥꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯐꯜ ꯇꯧꯔꯒ ꯑꯃꯨꯛ ꯁꯟꯗꯣꯛꯑꯒꯦꯀꯣ ꯁꯤꯗ ꯇꯨꯂꯥꯒꯤ ꯂꯧꯊꯣꯛꯑꯦꯀꯣ ꯂꯤꯕ꯭ꯔꯤꯉꯩꯒꯤ ꯌꯥꯝ ꯐꯖꯅ ꯂꯩꯒꯦꯀꯣ ꯍꯥꯟꯅꯗꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯡꯗ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯁꯤꯗ ꯃꯃꯥꯡꯗ ꯈꯤꯇꯪ ꯃꯥꯟꯅꯕ ꯀꯥꯔꯁꯨ ꯊꯣꯛꯂꯛꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯑꯃ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯁꯦ ꯄꯥꯔꯠꯅꯔꯁꯤꯞꯇ ꯊꯕꯛ ꯇꯧꯕ ꯈꯣꯠꯄ ꯑꯃ ꯀꯥꯟꯅꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯒꯤꯗꯤ ꯑꯗꯨꯒ ꯃꯤꯅ ꯃꯇꯦꯡꯒꯨꯝꯕ ꯄꯤꯔꯛꯄ ꯈꯣꯠꯄ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯁꯤꯗꯗꯤ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯇꯧꯋꯦꯀꯣ ꯍꯥꯏꯗꯤ ꯈꯠꯅ ꯆꯩꯅꯕꯗꯤ ꯈꯔ ꯂꯩꯀꯣ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯐꯔꯤꯀꯣ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯐꯔꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯤꯗ ꯈꯠꯅ ꯆꯩꯅꯕꯁꯤꯗ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔ ꯁꯥꯎꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤꯁꯦꯀꯣ ꯀꯣꯟꯐ꯭ꯂꯤꯛꯁꯀꯨꯝꯕ ꯂꯥꯛꯄ ꯌꯥꯏ ꯑꯗꯣ ꯁꯤꯒꯨꯝꯕ ꯀꯩꯅꯣ ꯂꯩꯔꯒꯗꯤꯀꯣ ꯁꯤꯒꯨꯝꯕ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟ ꯂꯩꯔꯒꯗꯤ ꯁꯤꯒꯨꯝꯕ ꯅꯪꯒꯤ ꯂꯥꯏꯐꯇ ꯅꯪꯒꯤ ꯃꯃꯥꯡꯗ ꯂꯩꯔꯒꯗꯤ ꯁꯤꯗ ꯌꯥꯎꯕꯤꯔꯨꯅꯨ ꯊꯣꯛꯄꯤꯔꯛꯑꯣ ꯁꯤꯒꯤ ꯃꯐꯝꯁꯤꯗꯩꯀꯣ ꯍꯥꯏꯗꯤ ꯑꯦꯇꯥꯆ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯗꯤꯇꯥꯆꯀꯨꯝꯕ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯐꯝꯁꯤꯗꯒꯤ ꯑꯗꯨꯒ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯂꯥꯛꯑꯒꯁꯨ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯗꯤ ꯀꯨꯏꯅ ꯂꯩꯇꯕ ꯈꯣꯠꯇꯕ ꯑꯣꯏꯅ ꯂꯩꯔꯅꯤꯀꯣ ꯁꯤꯁꯦ ꯑꯗꯨꯅ खितंग कनो तहौबियो हाइदि लाको मतमदा खितंग हैना सिंगना होबिबा हाइतारेको अदु खितंग कनो तौको हाइदि थमोइगुम्बा कायो खोलो हाइबसु लेको हाइदि थमोइगुम्बा खितंग सोपगी मोंगदा तौइसेको अदु सिमसु लेरे खितंग अदु थमोइ सोपो खितंग नतबिदा अखोइगी करी पैसा नुंसा ओइरो अमा ओइरोको अदु अदुम्बसु मिंगोंदा पिबिगनोको माइसे खितंग कनो तौना लाइ ngसाइदगी येंबा मयामदा अखोइगी कनोसिदको हाइदि लिब्रागिसिना खितंग खरा मिक्स अप तौरगा लाएको पोचे अदुगा नंगी अमुक चानादबना कई कईनो हाइबदो अदु हाइफेतंग येंमिनारसिको अखोइना सेटपा मतमदको हाइदि ब्लूगुम्बा खर सेटलोको ब्लूगुम्बा ग्रीनगुम्बा खर सेटलो अदुगा नंगी ओइना हाइदि अफबा हाइरगदि यामना इंग तप्पा ओइबदो यामनाको यामना चार्मिंग नेचरगुम्बा चेनबा ओइना ओइको अदुगा मी रक तिनबदा जुम हाइदि मीना मसक खंगबिबगुम्बा अदुमाइना ओइए अदुगा यामना कनो तौथोकनो यामना फ्रेंक ओइथोकनो मिंगोंदको यामना फ्रेंक अमा ओइथोकपिगनो अदुगा सिदा सिसिना हाइदि अखोइना सेमदोकदबा पोतनिको अमुक नंगोन आई नंगोंदा ताइबा पोतसिना अदुगा अमना कइनो हाइ मतमदे फिरोन सेपा मतमसिदा ब्लूगा ग्रीनगुम्बा कर सेले अदुगा अखोइना नुंगुम्बा सिबा मतमदे डायमंडगुम्बा कइगुम्बा सिबियोको हाइदि डायमंड एमरल्ड गुम्बसे सिबा याइ येलो सफायर अमा चानादेको अदुगा नंबर सिदा नमो नंबर 5 ने 6 ने 9 ने नंगोंदा चानाबा नंबर हाइरगदि अदुगा नुमाइजिंग निंथोकाबा लेबाकुपा नुमित अफबसिना अमु दुगा अमु अखोइना नंगा चानाबा कइनो हाइरगदि अखोइगी कइनोसे अखोइगी कइनोसे कुंभ राशि से चानानिको नंगी ओइना नंगी लाइफ पार्टनर की ओइना हाइरगदि अदुगा अल्फाबेट की मतंग लागना CH न होबगुम्बा ममिंको CH न होबा G न होबा S न होबा K न होबा सुगुम्बा मैम से को से लेरे अदुगा अखोइगी थबा इंखांगी मतंगदसु को हाइदि आर्टिस्ट कुम्बा हाइतारेको हाइदि आर्ट हाइदि ड्राइंग येकपा खोपा अदुम्बा अदगी लाइरिक इबा मी लाइरिक कुम्बा हाइदि राइटर कुम्बा ओयो को हाइबो इंजीनियरिंग जु चानेको इंजीनियरिंग कुम्बा जु चाने अदुगा हाइदि अखोइना मेडिकल केमिस्ट कुम्बा की पोत से हाइदि मेडिकल शॉप कुम्बा कईगुम्बा तौबसु दुम्बसु चानेको इसागी ओइना
ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯂꯤꯕ꯭ꯔꯥꯒꯤꯁꯤꯅꯀꯣ ꯃꯊꯪꯒꯤꯁꯦ ꯁ꯭ꯀꯣꯔꯄꯤꯌꯣꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯁꯤꯗꯒꯤꯁꯨ 5 ꯈꯛꯇꯪ ꯂꯧꯊꯣꯛꯄꯤꯔꯁꯤꯀꯣ 2 3 4 5 ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯀꯣ ꯕ꯭ꯔꯤꯆꯦꯛꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯐꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯣꯟꯅ ꯀꯨꯝꯕꯁꯦ ꯐꯠꯇꯅꯒꯨꯝꯕ ꯈꯇꯪ ꯊꯣꯛꯑꯦꯀꯣ ꯑꯗꯣ ꯁꯤꯗ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯀꯩꯀꯩꯅꯣꯅ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯈꯤꯇꯪ ꯌꯥꯝ ꯁꯥꯎꯒꯠꯄꯤꯒꯅꯨꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯇꯦꯝꯄꯔꯁꯦ ꯈꯤꯇꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯁꯥꯎꯕ ꯈꯣꯠꯄꯁꯦ ꯑꯗꯣ ꯍꯥꯏꯗꯤ ꯁꯣꯝꯒꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯨꯝꯕ ꯇꯧꯕꯤꯌꯣꯅ ꯍꯥꯏꯕꯗ ꯃꯦꯅꯤꯐꯦꯁꯀꯨꯝꯕ ꯇꯧꯕꯤꯌꯣ ꯈꯣꯠꯄꯤꯌꯣ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯍꯥꯟꯅ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯝ ꯃꯇꯨꯡ ꯇꯥꯕꯗꯤ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯀꯣꯟꯕꯒꯤ ꯁꯤꯅꯀꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯑꯀꯣꯟꯕꯒꯤ ꯀꯥꯔꯠꯁꯦꯀꯣ ꯁꯤꯗ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯔꯒꯗꯤ ꯁꯥꯎꯕ ꯈꯣꯠꯄ ꯈꯇꯪ ꯐꯥꯗꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯁꯥꯎꯕ ꯈꯣꯠꯄ ꯁꯥꯎꯒꯠꯄꯤꯒꯅꯨ ꯑꯗꯨꯒ ꯊꯕꯛ ꯃꯐꯝꯒꯨꯝꯕꯗ ꯍꯥꯏꯗꯤ ꯏꯒꯣꯒꯨꯝꯕ ꯀꯩꯒꯨꯝꯕ ꯄꯨꯁꯟꯒꯅꯨ ꯑꯗꯨꯒ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯐꯀ ꯅꯪꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯀꯁꯦ ꯈꯇꯪ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯄꯤꯌꯨꯀꯣ ꯑꯗꯨꯒ ꯌꯥꯔꯤꯉꯩ ꯋꯥꯈꯜꯁꯦ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯥꯝ ꯑꯣꯏꯅ ꯂꯩꯕꯤꯌꯨꯀꯣ ꯑꯗꯨꯒ ꯐꯠꯇꯕ ꯏꯁꯥꯗ ꯀꯩꯒꯨꯝꯕ ꯐꯠꯇꯕ ꯍꯦꯕꯤꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯔꯒꯗꯤ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯤ ꯊꯥꯗꯣꯛꯄꯤꯌꯣ ꯍꯥꯏꯔꯒꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯉꯣꯟꯗ ꯑꯦꯗꯤꯛꯇꯦꯠ ꯀꯩꯅꯣꯝꯃꯗꯤ ꯂꯩꯔꯦꯅ ꯈꯜꯂꯁꯦꯕ ꯄꯣꯠ ꯐꯠꯇꯕ ꯑꯃ ꯁꯤ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯐꯠꯇꯦ ꯑꯩꯉꯣꯟꯗ ꯀꯥꯟꯅꯗꯦ ꯑꯩꯉꯣꯟꯗ ꯃꯥꯡꯖꯕ ꯑꯣꯏ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯅꯁꯥꯅ ꯅꯊꯟꯗ ꯊꯥꯗꯣꯛꯅꯕ ꯇꯧꯀꯣ ꯍꯥꯏꯗꯤ ꯅꯨꯄꯥꯉꯩꯒꯤ ꯑꯣꯏꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯤꯗꯥꯛ ꯊꯛꯄꯅꯦ ꯍꯥꯏꯔꯁꯦ ꯅꯠꯇ꯭ꯔꯒ ꯆꯨꯔꯨꯞ ꯊꯛꯄꯅꯦ ꯍꯥꯏꯔꯁꯦ ꯅꯠꯇ꯭ꯔꯒ ꯅꯤꯁꯥ ꯑꯇꯩ ꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯌꯥꯔꯒꯗꯤ ꯑꯦꯕꯣꯏꯗ ꯇꯧꯕꯤꯌꯣꯀꯣ ꯁꯤꯗ ꯑꯗꯨꯒ ꯁꯤꯗꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯒꯦ ꯑꯝꯇ ꯑꯩꯈꯣꯏꯗ ꯕ꯭ꯂꯣꯛ ꯃꯄꯥꯁꯤꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯊꯥꯏꯅꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯁꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯈꯟꯖꯤꯜꯂꯒ ꯊꯝꯕꯤꯒꯅꯣ ꯆꯠꯍꯟꯒꯣꯅ ꯍꯥꯏꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯂꯦꯠ ꯒꯣ ꯇꯧꯍꯟꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯒꯤ ꯄꯥꯁ ꯃꯌꯥꯝꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯃ ꯊꯧꯗꯣꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯈꯤꯕ ꯊꯣꯛꯈꯤꯕ ꯂꯩꯔꯒꯗꯤ ꯑꯗꯨꯗꯣ ꯆꯠꯍꯟꯈ꯭ꯔꯣ ꯍꯥꯏꯗꯤ ꯑꯗꯨꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯒ ꯂꯩꯒꯅꯣꯅ ꯍꯥꯏꯀꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯗꯤ ꯃꯤꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯍꯥꯏꯗꯤ ꯆꯤꯠꯀꯨꯝꯕ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯄꯩꯁꯥꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯣꯏꯔꯣꯀꯣ ꯍꯥꯏꯗꯤ ꯅꯉꯣꯟꯗ ꯆꯤꯇꯤꯡꯒꯨꯝꯕ ꯇꯧꯕ ꯅꯉꯣꯟꯗ ꯕꯤꯇ꯭ꯔꯤꯒꯨꯝꯕ ꯇꯧꯕ ꯈꯣꯠꯂꯣ ꯍꯥꯏꯕꯁꯨ ꯂꯩꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨ ꯁꯥꯏꯒꯤ ꯃꯇꯥꯡꯁꯤꯗꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯁ꯭ꯀꯣꯔꯄꯤꯌꯣꯒꯤ ꯄꯔꯁꯅꯦꯂꯤꯇꯤ ꯋꯥꯏꯁ ꯍꯥꯏꯔꯒꯗꯤ ꯃꯥꯁꯦ ꯌꯥꯝꯅ ꯋꯤꯜ ꯄꯋꯔ ꯌꯥꯝꯅ ꯀꯟꯕ ꯃꯤꯅꯦ ꯊꯧꯅꯥ ꯂꯩꯕ ꯑꯗꯒꯤ ꯌꯥꯝꯅ ꯏꯟꯊꯨꯖꯤꯌꯥꯁꯇꯤꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯟꯐꯤꯗꯦꯟꯁꯁꯨ ꯌꯥꯝꯅ ꯂꯩꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯊꯃꯣꯏꯁꯨ ꯁꯦꯡꯕ ꯃꯤ ꯑꯣꯏꯀꯣ ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯔ ꯇꯧꯕ ꯃꯤ ꯑꯣꯏꯌꯦ ꯑꯗꯨꯒ ꯈꯤꯇꯪ ꯃꯥꯒꯤ ꯐꯠꯇꯕ ꯍꯥꯏꯔꯒꯅ ꯈꯤꯇꯪ ꯁꯦꯀ꯭ꯔꯦꯇꯤꯞ ꯑꯣꯏꯀꯣ ꯃꯥꯁꯦ ꯁꯦꯀ꯭ꯔꯦꯇꯤꯞ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯣꯛꯀꯟꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯁ꯭ꯀꯣꯔꯄꯤꯌꯣꯒꯤ ꯆꯥꯅꯕ ꯃꯆꯨꯉꯩ ꯍꯥꯏꯔꯁꯤꯀꯣ ꯆꯥꯅꯕ ꯃꯆꯨꯁꯦ ꯑꯉꯥꯡꯕꯒ ꯃꯩꯈꯦꯠ ꯃꯆꯨꯒꯁꯦ ꯈꯔ ꯁꯦꯠꯄꯤꯌꯨꯀꯣ ꯍꯥꯏꯗꯤ ꯔꯦꯗꯀ ꯚꯥꯏꯂꯦꯠꯀꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯆꯥꯅꯕ ꯑꯃꯨꯛ ꯁ꯭ꯇꯣꯟꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯒꯗꯤ ꯔꯦꯗ ꯀꯣꯔꯦꯜꯒꯨꯝꯕ ꯑꯗꯒꯤ ꯌꯦꯜꯂꯣ ꯁꯐꯥꯏꯌꯔꯒꯨꯝꯕꯁꯦ ꯃꯉꯣꯟꯗ ꯆꯥꯅꯩꯀꯣ ꯕ꯭ꯂꯁ ꯁ꯭ꯇꯣꯟ ꯔꯦꯗ ꯀꯣꯔꯦꯜ ꯕ꯭ꯂꯁ ꯁ꯭ꯇꯣꯟ ꯌꯦꯜꯂꯣ ꯁꯐꯥꯏꯌꯔ ꯁꯤꯉꯩꯁꯦ ꯆꯥꯟꯅꯗꯕ ꯅꯨꯡ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯃꯔꯦꯜ ꯁꯤꯕꯤꯒꯅꯨꯀꯣ ꯑꯁꯪꯕ ꯁꯤꯕꯤꯒꯅꯨ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯂꯛꯀꯤ ꯅꯝꯕꯔ ꯀꯣ ꯂꯛꯀꯤ ꯅꯝꯕꯔꯁꯦ ꯅꯪꯒꯤ ꯂꯛꯀꯤ ꯅꯝꯕꯔꯁꯦ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ 1ꯅꯦ 4ꯅꯦ 2ꯅꯦ 7ꯅꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯃꯤꯠ ꯑꯐꯕꯅ ꯍꯥꯏꯔꯒꯗꯤ ꯅꯨꯃꯤꯠ ꯑꯐꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯤꯡꯊꯧꯀꯥꯕ ꯂꯩꯕꯥꯛꯄꯣꯛꯄ ꯑꯗꯨꯒ ꯁꯒꯣꯜꯁꯦꯟꯒ ꯁꯤꯁꯤꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯣꯏꯌꯦꯀꯣ ꯅꯪꯗ ꯑꯗꯨ ꯁꯤꯁꯤꯅ ꯑꯗꯒꯤ ꯃꯤꯡꯒꯤꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤꯅꯀꯣ ꯃꯤꯡꯒꯤꯗꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯁꯤꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯗꯤꯅ ꯍꯧꯕ ꯁꯤꯅ ꯍꯧꯕ ꯑꯩꯆꯅ ꯍꯧꯕ ꯑꯦꯝꯅ ꯍꯧꯕꯀꯣ ꯁꯤꯒꯨꯝꯕꯁꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯅꯪꯒ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯒꯗꯕ ꯃꯤꯅꯀꯣ ꯃꯤꯟꯅꯁꯦꯀꯣ ꯃꯤꯟꯅ ꯔꯥꯁꯤꯁꯦ ꯌꯥꯝ ꯆꯥꯟꯅꯒꯅꯤꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯉꯥꯡꯒꯤ ꯀꯔꯤꯒꯤ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯐꯦꯁꯟꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯒꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯁꯤꯃ ꯆꯥꯟꯅꯒꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯨꯝꯕ ꯍꯥꯏꯗꯤ ꯗꯤꯐꯦꯟꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯨ ꯆꯥꯟꯅꯒꯅꯤꯀꯣ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁ ꯇꯧꯕꯁꯨ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯀꯔꯕꯥꯔꯒꯨꯝꯕ ꯇꯧꯕꯁꯨ ꯑꯀꯥꯏꯕ ꯀꯩꯝ ꯂꯩꯇꯦ ꯑꯗꯨꯒ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯁꯂꯨꯟꯒꯨꯝꯕ ꯇꯧꯕꯗꯣ ꯁꯝ ꯀꯛꯄ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯇꯧꯕꯗꯁꯨ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯣ ꯃꯥꯒꯤ ꯃꯥꯒꯤ ꯑꯐꯕ ꯆꯍꯤꯑꯅ ꯍꯥꯏꯔꯁꯤꯀꯣ ꯑꯐꯕ ꯆꯍꯤꯁꯤꯗꯅ ꯆꯍꯤꯁꯦ 19 19 ꯀꯣ 19 ꯑꯗꯨꯒꯤ ꯃꯇꯨꯡꯗꯨꯗ ꯍꯥꯏꯗꯤ 14 ꯑꯦꯗ ꯇꯧꯒꯦꯔꯥꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯦꯡꯕꯤꯔꯣꯀꯣ ꯃꯥꯒꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯩꯈꯣꯏꯒꯤ
ꯍꯛꯆꯥꯡ ꯊꯣꯡꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄ ꯌꯥꯏꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯍꯥꯏꯗꯤ ꯈꯤꯇꯪ ꯐꯥꯎꯔꯛꯑꯒꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯗꯣꯛꯇꯔꯒꯨꯝꯕꯗ ꯆꯦꯛꯑꯞꯀꯨꯝꯕ ꯍꯥꯟꯅ ꯇꯧꯕꯤꯌꯨꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯀꯩꯅꯣꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁ꯭ꯀꯣꯔꯄꯤꯌꯣꯒꯤ ꯁꯤꯗ ꯂꯩꯔꯦꯀꯣ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯊꯪꯒꯤꯁꯦ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯊꯪꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯙꯅꯨ ꯔꯥశꯤꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯖꯤꯇꯦꯔꯤꯌꯁꯀꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯈꯤꯇꯪ ꯁꯥꯡꯉꯦ ꯚꯤꯗꯤꯑꯣꯁꯦ ꯑꯍꯨꯝ ꯑꯃꯁꯨ ꯋꯥꯠꯂꯤꯀꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯂꯧꯊꯣꯛꯑꯦꯀꯣ ꯀꯥꯔꯠꯁꯦ ꯂꯩꯔꯦꯀꯣ ꯀꯥꯔꯠꯁꯤꯡꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯣꯏꯁꯟꯗꯣꯛꯑ ꯊꯝꯃꯦ ꯑꯃꯃꯝ ꯌꯦꯡꯕꯤꯔꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯍꯥꯏꯕꯗꯣ ꯐꯟꯗꯤ ꯂꯥꯛꯑꯦ ꯀꯥꯔꯠꯁꯦꯀꯣ ꯍꯥꯏꯗꯤ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯔꯣꯏ ꯁꯤꯗ ꯍꯥꯏꯗꯤ ꯅꯍꯥꯟꯈꯩ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯂꯩꯔꯝꯃꯒꯁꯨ ꯍꯧꯖꯤꯛꯁꯦ ꯐꯔꯛꯑꯅꯤꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯐꯀꯤ ꯐꯦꯁ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯎꯡꯉꯒ ꯂꯥꯛꯏꯁꯦꯀꯣ ꯍꯥꯏꯗꯤ ꯐꯦꯁ ꯑꯃ ꯂꯣꯏꯁꯤꯜꯂꯒ ꯍꯥꯏꯗꯤ ꯑꯐꯕꯗ ꯆꯪꯉꯛꯑꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯃꯊꯪꯒꯤꯁꯤꯅ ꯍꯥꯏꯗꯤ ꯅꯪꯅ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯍꯧꯒꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯣꯏꯔꯣꯀꯣ ꯁꯤꯒꯤ ꯃꯤꯁꯤꯒ ꯑꯩꯁꯦ ꯍꯥꯏꯗꯤ ꯆꯠꯃꯤꯟꯅꯒꯦ ꯈꯣꯠꯃꯤꯟꯅꯒꯦ ꯍꯥꯏꯗꯤ ꯃꯥꯒ ꯃꯈꯥ ꯇꯥꯅ ꯔꯤꯂꯦꯁꯟ ꯊꯝꯒꯦ ꯈꯣꯠꯀꯦ ꯍꯥꯏꯔꯒꯗꯤ ꯖꯁ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯥꯒ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯊꯝꯕꯤꯕ ꯌꯥꯏꯀꯣ ꯔꯤꯂꯦꯁꯟ ꯊꯝꯕ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯍꯧꯕ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯁꯨ ꯍꯧꯕꯤꯕꯗ ꯑꯀꯥꯏꯕ ꯀꯩꯝ ꯂꯩꯇꯦꯀꯣ ꯑꯗꯨꯒ ꯁꯤꯗꯀꯣ ꯍꯥꯏꯗꯤ ꯇꯧꯔꯣꯏꯗꯕ ꯄꯣꯠ ꯍꯥꯏꯔꯒꯅ ꯋꯥꯈꯜ ꯐꯠꯇꯕ ꯈꯜꯂꯒ ꯂꯩꯒꯅꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯊꯣꯛꯂꯛꯑꯣ ꯋꯥꯈꯜ ꯐꯠꯇꯕꯁꯤꯗꯒꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯀꯩꯀꯥ ꯃꯌꯥꯝꯁꯦ ꯎꯅꯕ ꯍꯣꯠꯅꯕꯤꯌꯨꯀꯣ ꯑꯗꯣ ꯁꯤꯗ ꯑꯀꯣꯝꯕꯗ ꯑꯣꯏꯅ ꯁꯤꯗꯁꯨ ꯍꯥꯏꯔꯤꯀꯣ ꯊꯕꯛ ꯏꯟꯈꯥꯡ ꯂꯥꯛꯀꯅꯤꯀꯣ ꯂꯥꯛꯑꯒꯁꯨ ꯑꯃꯈꯛꯇꯪ ꯂꯥꯛꯑꯣꯏ ꯑꯅꯤ ꯑꯍꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯁꯤꯁꯨ ꯍꯩꯅ ꯁꯤꯡꯅ ꯍꯥꯏꯗꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯈꯟꯊꯔꯒ ꯀꯔꯝꯕꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯥꯏꯅ ꯂꯧꯕꯤꯔꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯙꯅꯨꯒꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯔꯥశꯤꯒꯤ ꯃꯇꯥꯡꯒꯤꯅ ꯑꯃꯨꯛ ꯑꯩ ꯑꯃꯨꯛꯁꯨ ꯁꯤꯁꯨ ꯍꯥꯏꯔꯛꯑꯒꯦꯀꯣ ꯑꯗꯨꯝ ꯄꯔꯁꯅꯦꯂꯤꯇꯤ ꯋꯥꯏꯁꯇ ꯍꯥꯏꯔꯒ ꯃꯣꯏꯁꯤꯡꯁꯦ ꯌꯥꯝꯅ ꯕ꯭ꯔꯣꯗ ꯃꯥꯏꯟꯗꯦड ꯑꯣꯏꯀꯣ ꯕ꯭ꯔꯣꯗ ꯃꯥꯏꯟꯗꯦड ꯍꯥꯏꯗꯤ ꯋꯥꯈꯜ ꯆꯥꯎꯕ ꯃꯤ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯊꯃꯣꯏꯁꯨ ꯁꯦꯡꯉꯦ ꯍꯥꯏꯗꯤ ꯑꯀꯤꯕ ꯈꯪꯗꯕ ꯈꯣꯠꯇꯕ ꯃꯤ ꯑꯣꯏꯌꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕꯗꯣ ꯑꯣꯏꯌꯦꯀꯣ ꯃꯣꯏꯁꯦ ꯑꯗꯨꯒ ꯁꯝꯇꯥꯏꯝꯁ ꯍꯥꯏꯗꯤ ꯅꯪꯒꯤ ꯐꯠꯇꯕ ꯄꯣꯏꯟ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯑꯣꯚꯔ ꯀꯣꯟꯐꯤꯗꯦꯟ ꯑꯣꯏꯒꯅꯨꯀꯣ ꯑꯣꯚꯔ ꯀꯣꯟꯐꯤꯗꯦꯟ ꯑꯣꯏꯒꯅꯨ ꯑꯗꯨꯒ ꯁꯥꯎꯒꯟꯕ ꯈꯣꯠꯀꯠꯄ ꯌꯥꯝꯅ ꯊꯨꯅꯤꯀꯣ ꯑꯗꯣ ꯁꯥꯎꯕꯗꯣ ꯈꯤꯇꯪ ꯐꯥꯗꯕꯤꯌꯨꯀꯣ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯑꯁꯤꯒꯤ ꯅꯪꯒꯤ ꯆꯥꯅꯕ ꯃꯆꯨꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯂꯥꯏꯠ ꯕ꯭ꯂꯨ ꯃꯆꯨ ꯆꯥꯅꯩꯌꯦ ꯑꯉꯧꯕ ꯆꯥꯅꯩꯀꯣ ꯀ꯭ꯔꯤꯝ ꯑꯣꯔꯦꯟꯖ ꯀꯣ ꯃꯆꯨ ꯃꯔꯤꯁꯦ ꯂꯥꯏꯠ ꯕ꯭ꯂꯨꯅꯦ ꯋꯥꯏꯠꯅꯦ ꯀ꯭ꯔꯤꯝꯅꯦ ꯑꯣꯔꯦꯟꯖꯅꯦ ꯑꯗꯨꯒ ꯅꯨꯡ ꯁꯤꯕ ꯃꯇꯝꯗꯅ ꯑꯩꯈꯣꯏꯒꯤ ꯌꯦꯜꯂꯣ ꯁꯐꯥꯏꯌꯔꯁꯦ ꯁꯤꯕꯤꯒꯗꯕꯀꯣ ꯁꯤꯔꯣꯏꯗꯕ ꯅꯨꯡꯅ ꯗꯥꯏꯃꯟꯗꯤ ꯁꯨꯡꯁꯤ ꯁꯤꯕꯤꯒꯅꯨꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯅꯝꯕꯔ ꯍꯥꯏꯔꯒꯅꯀꯣ ꯅꯝꯕꯔ ꯑꯐꯕ ꯍꯥꯏꯔꯒ ꯅꯪꯒ ꯆꯥꯟꯅꯕ ꯅꯝꯕꯔ ꯍꯥꯏꯔꯒ ꯅꯝꯕꯔ 6ꯅꯦ 5ꯅꯦ 3ꯅꯦ 8ꯅꯦꯀꯣ ꯑꯗꯨꯒ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯍꯥꯏꯔꯒ ꯅꯨꯃꯤꯠꯅ ꯌꯨꯝꯖꯀꯩꯁ ꯁꯒꯣꯜꯁꯦꯟ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯐꯕ ꯅꯪꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯅꯪꯒ ꯆꯥꯟꯅꯒꯗꯕ ꯃꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯪꯒ ꯆꯥꯟꯅꯒꯗꯕ ꯃꯦꯁꯁꯦ ꯆꯥꯟꯅꯒꯅꯤꯀꯣ ꯃꯦꯁ ꯆꯥꯟꯅꯒꯅꯤ ꯁꯤꯡꯍ ꯆꯥꯟꯅꯒꯅꯤ ꯅꯪꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯑꯃꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯒꯅ ꯑꯣꯖꯥꯒꯤ ꯊꯕꯛꯀꯨꯝꯕ ꯕꯦꯡꯛꯀꯤ ꯊꯕꯛꯀꯨꯝꯕ ꯑꯗꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯧꯕ ꯁꯤꯚꯤꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯨꯝꯕꯗ ꯆꯥꯟꯅꯒꯅꯤ ꯑꯗꯨꯒ ꯇ꯭ꯔꯦꯗꯤꯡꯒꯨꯝꯕ ꯇꯧꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯝ ꯑꯗꯨꯒ ꯆꯍꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯑꯒꯅ ꯆꯍꯤ 24 ꯆꯍꯤ 24ꯒ 38ꯒ ꯑꯗꯨꯗꯒꯤ ꯃꯥꯄꯟ ꯑꯦꯗ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯃꯈꯥ ꯇꯥꯕ ꯆꯍꯤꯗꯨ ꯑꯗꯨꯝ ꯀꯦꯜꯀꯨꯂꯦꯠ ꯇꯧꯕꯤꯔꯣꯀꯣ 24ꯗꯒꯤ ꯃꯥꯄꯟ ꯑꯦꯗ ꯇꯧꯔꯒꯗꯤ 38 ꯇꯥꯔꯦ 38ꯗꯒꯤ ꯃꯊꯪ ꯃꯥꯄꯟ ꯑꯦꯗ ꯇꯧꯔꯒꯗꯤ ꯃꯊꯪꯒꯤ ꯅꯪꯒꯤ ꯆꯍꯤ ꯑꯐꯕꯗꯣ ꯑꯗꯨ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯈ꯭ꯋꯥꯡꯒꯨꯝꯕ ꯍꯥꯏꯗꯤ ꯐꯩꯒꯟꯒꯨꯝꯕ ꯑꯗꯨꯝ ꯅꯥꯕ ꯈꯣꯠꯄꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯤꯒꯅꯦꯜꯗꯤ ꯄꯤꯀꯣ ꯑꯗꯣ ꯁꯤ ꯃꯇꯥꯡꯁꯦ ꯍꯥꯏꯗꯤ ꯅꯥꯔꯝꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯍꯧꯔꯛꯑꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯦꯡꯊꯣꯛꯄꯤꯌꯣ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯃꯊꯪꯒꯤ ꯀꯩꯅꯣꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯄ꯭ꯔꯤꯀꯣꯟꯒꯤ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯀꯔꯒꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯃꯉꯥ ꯂꯧꯊꯣꯛꯄꯤꯔꯒꯦꯀꯣ ꯂꯩꯔꯦꯀꯣ 2 3 ꯃꯔꯤ ꯁꯤ ꯑꯇꯩꯁꯦ ꯂꯣꯏ ꯇꯥꯁꯟꯕꯤꯈ꯭ꯔꯁꯤꯀꯣ ꯊꯕꯛꯁꯦ ꯍꯣꯠꯅꯕ ꯌꯥꯝ ꯍꯣꯠꯅꯩꯀꯣ ꯊꯕꯛꯁꯦ ꯌꯥꯝ ꯇꯧꯋꯦ ꯑꯗꯩ ꯊꯕꯛꯁꯦ ꯅꯍꯥꯟꯈꯩ ꯃꯃꯥꯡꯗꯒꯤ ꯍꯧꯅꯗꯤ ꯑꯗꯨꯝ ꯍꯣꯠꯅꯔꯦ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯈꯛ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯌꯥꯝꯅ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯤ ꯁꯤꯗ ꯃꯤꯁꯦ ꯊꯕꯛ ꯁꯨꯕꯒꯤ ꯇꯥꯏꯞꯇ ꯑꯃ ꯇꯧꯗ꯭ꯔꯥ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯍꯣꯠꯅꯔꯛꯃꯟꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯍꯩꯁꯦ ꯍꯥꯏꯗꯤ
ꯁꯨꯝ ꯑꯣꯏꯗꯕꯁꯤꯗꯀꯣ ꯍꯧꯖꯤꯛꯁꯦ ꯋꯥꯔꯒ ꯑꯃꯈꯛꯀꯣ ꯇꯜꯂꯛꯄꯗ ꯏꯁꯥꯗ ꯇꯟꯊꯔꯛꯄ ꯈꯣꯠꯊꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯇꯧꯅꯤꯡꯕ ꯐꯥꯎꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯤꯗ ꯃꯤꯁꯦ ꯌꯦꯡꯉꯨꯀꯣ ꯍꯥꯏꯗꯤ ꯃꯥꯁꯦ ꯉꯥꯊꯔꯒ ꯂꯩꯁꯦ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯇꯧꯗꯉꯩ ꯋꯥꯔꯕ ꯃꯤ ꯑꯃꯒꯤ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯀꯣ ꯑꯗꯣ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯕꯤꯒꯅꯣ ꯍꯥꯏꯗꯤ ꯋꯥꯈꯜꯁꯤꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯣꯚꯔ ꯊꯤꯡꯀꯤꯡꯒꯨꯝꯕꯁꯨ ꯇꯧꯁꯜꯂꯦꯀꯣ ꯃꯥꯁꯤꯅꯀꯣ ꯑꯗꯨꯅ ꯁꯤꯗ ꯈꯟꯕꯤꯒꯅꯣ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯇꯧꯒꯅꯣ ꯍꯥꯏꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗꯀꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯕꯤꯌꯣꯀꯣ ꯑꯗꯣ ꯁꯤꯗ ꯃꯊꯪꯗ ꯂꯥꯛꯏꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯥꯏꯗꯤ ꯅꯪ ꯁꯤꯗꯗꯤ ꯑꯃꯨꯛ ꯑꯐꯕ ꯄꯤꯔꯤꯀꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯃꯊꯪ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯁꯤꯗ ꯍꯧꯖꯤꯛ ꯏꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯈꯣꯠꯇ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯅꯨꯡꯉꯥꯏꯍꯜꯂꯁꯦ ꯊꯣꯛꯂꯛꯑꯣ ꯁꯤꯗꯒꯤ ꯅꯪꯅ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯇꯧꯔꯤꯕ ꯅꯪꯅ ꯅꯁꯥ ꯅꯊꯟꯗ ꯗꯥꯎꯠ ꯇꯧꯖꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯜꯐ ꯗꯥꯎꯇꯤꯡꯒꯨꯝꯕ ꯇꯧꯔꯤꯁꯦ ꯇꯧꯕꯤꯒꯅꯨꯀꯣ ꯑꯗꯣ ꯁꯤꯗ ꯍꯥꯏꯗꯤ ꯀꯩꯅꯣꯁꯨ ꯇꯧꯋꯦꯀꯣ ꯁꯤꯁꯨ ꯄ꯭ꯔꯦꯒꯅꯦꯟꯁꯤꯒꯨꯝꯕꯗꯤ ꯏꯟꯗꯤꯀꯦꯠ ꯇꯧꯋꯦꯀꯣ ꯁꯤꯒꯤ ꯀꯥꯔꯠꯁꯤꯁꯨꯀꯣ ꯑꯗꯨꯒ ꯁꯤꯗꯅ ꯑꯃꯨꯛꯁꯨ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯅꯍꯥꯟꯈꯩ ꯇꯧꯈꯤꯕ ꯊꯕꯛ ꯀꯔꯤ ꯀꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯍꯥꯏꯗꯤ ꯃꯍꯩ ꯐꯪꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯍꯥꯏꯗꯤ ꯌꯨꯝꯗꯒꯤ ꯊꯕꯛ ꯇꯧꯕꯁꯨ ꯀꯥꯟꯅꯒꯅꯤꯀꯣ ꯍꯥꯏꯗꯤ ꯋꯔꯛ ꯐ꯭ꯔꯣꯝ ꯍꯣꯝꯒꯤ ꯇꯥꯏꯞꯇ ꯍꯥꯏꯗꯤ ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯍꯥꯏꯗꯤ ꯀ꯭रिꯌꯦꯇꯤꯕꯤꯇꯤ ꯋꯔꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝꯕ ꯇꯧꯕꯁꯨ ꯀꯥꯟꯅꯒꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯝꯒꯅꯤꯀꯣ ꯍꯥꯏꯗꯤ ꯃꯤꯅ ꯈꯤꯇꯪ ꯌꯦꯡꯁꯤꯟꯕ ꯈꯣꯠꯄ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯁꯄꯣꯁ ꯍꯥꯏꯗꯤ ꯃꯤ ꯑꯅꯤ ꯈꯠꯅꯔꯦꯅ ꯈꯜꯂꯁꯦꯕ ꯉꯁꯥꯏꯒꯤ ꯀꯄꯜ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪꯅꯦꯅ ꯈꯜꯂꯁꯦ ꯅꯕꯥꯏꯅꯤꯒꯤ ꯃꯔꯛꯇ ꯍꯥꯏꯗꯤ ꯅꯕꯥꯏꯅꯤꯒꯤ ꯃꯔꯛꯇ ꯊꯔꯠ ꯄꯥꯔꯇꯤ ꯑꯃ ꯏꯟꯚꯣꯜቭ ꯇꯧꯔꯒ ꯅꯕꯥꯏꯅꯤꯒꯤ ꯃꯔꯛꯇ ꯈꯠꯅꯍꯟꯕ ꯑꯣꯏꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯃꯥꯅꯗꯤ ꯍꯔꯥꯎꯅ ꯌꯦꯡꯍꯧꯕ ꯑꯗꯨꯒ ꯅꯕꯥꯏꯅꯤꯅ ꯁꯥꯎꯅꯔꯒ ꯑꯗꯨꯃꯥꯏꯅ ꯆꯠꯅꯈꯤꯕꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯣ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯍꯥꯏꯗꯤ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯆꯦꯂꯦꯟꯖꯦꯁꯁꯦ ꯂꯩꯒꯅꯤ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯄ ꯆꯦꯂꯦꯟꯖꯦꯁ ꯂꯩꯒꯅꯤ ꯆꯦꯂꯦꯟꯖꯦꯁ ꯂꯩꯔꯒꯁꯨ ꯑꯗꯨꯒꯤ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝꯗꯨꯗꯒꯤ ꯅꯪ ꯑꯣꯚꯔꯀꯝ ꯇꯧꯔ ꯊꯣꯛꯂꯛꯀꯅꯤꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯒꯤ ꯃꯤꯉꯣꯟꯗ ꯀꯩꯀꯩ ꯂꯩꯈꯤꯕ ꯈꯣꯠꯈꯤꯕ ꯄꯦꯟꯗꯤꯡ ꯂꯩꯕ ꯈꯣꯠꯄꯉꯩ ꯊꯕꯛꯁꯦ ꯑꯣꯏꯒꯅꯤꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯀꯥꯔꯠꯀꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯀꯔꯒꯤꯗ ꯅꯪꯒꯤꯅ ꯑꯃꯨꯛ ꯁꯦꯠꯀꯗꯕ ꯃꯆꯨ ꯍꯥꯏꯔꯦ ꯑꯍꯥꯟꯕꯗ ꯃꯆꯨ ꯍꯥꯏꯔꯒꯦꯀꯣ ꯍꯥꯏꯗꯤ ꯃꯥ ꯄꯔꯁꯣꯅꯥലിꯇꯤꯒꯤꯒ ꯃꯆꯨꯁꯦ ꯅꯪꯒꯤ ꯑꯣꯏꯅ ꯕ꯭ꯂꯦꯛꯀ ꯏꯟꯗꯤꯒꯣꯒꯁꯦ ꯈꯔ ꯁꯦꯠꯂꯨꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯀꯣ ꯕ꯭ꯂꯦꯛ ꯑꯣꯏꯅꯦꯛꯁ ꯍꯥꯏꯅ ꯑꯃ ꯂꯩꯕꯅꯦꯀꯣ ꯑꯗꯨ ꯁꯤꯕꯤꯕ ꯌꯥꯏꯀꯣ ꯅꯨꯡꯗ ꯑꯗꯨꯒ ꯏꯃꯔꯦꯜꯁꯨ ꯁꯤꯕ ꯌꯥꯏ ꯑꯗꯨꯒ ꯌꯦꯜꯂꯣ ꯁꯐꯥꯏꯌꯔ ꯔꯨꯕꯤꯒꯁꯤꯅ ꯍꯥꯏꯗꯤ ꯁꯨꯡꯆꯥꯟ ꯆꯥꯟꯅꯗ꯭ꯔꯦ ꯅꯉꯣꯟꯗ ꯑꯗꯨꯒ ꯅꯝꯕꯔ ꯑꯐꯕꯅ ꯍꯥꯏꯔꯒꯅ 6ꯒ 9ꯒ 8ꯒꯁꯦ ꯅꯉꯣꯟꯗ ꯑꯃꯨꯛ ꯆꯥꯟꯅꯕ ꯀꯩꯅꯣ ꯑꯣꯏꯕꯗꯣ ꯀꯩꯅꯣ ꯑꯐꯕ ꯅꯝꯕꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯔꯥಶꯤ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯁꯁꯦꯀꯣ ꯁꯦꯀꯦꯟ ꯑꯅꯤꯁꯨꯕꯗꯣꯀꯣ ꯑꯗꯨꯒꯤ ꯕ꯭ꯔꯤꯁꯗꯣ ꯆꯥꯅꯩꯀꯣ ꯏꯁꯥꯗ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯑꯐꯕ ꯍꯥꯏꯔꯁꯨ ꯅꯨꯃꯤꯠ ꯑꯐꯕꯁꯦ ꯏꯔꯥꯏꯅꯦ ꯂꯩꯕꯥꯛ ꯄꯣꯛꯄꯅꯦ ꯊꯥꯡꯖꯅꯦꯀꯣ ꯏꯔꯥꯏꯅꯦ ꯂꯩꯕꯥꯛ ꯄꯣꯛꯄꯅꯦ ꯊꯥꯡꯖꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯗꯤ ꯃꯃꯤꯡ ꯃꯊꯥꯒꯤ ꯀꯩꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯏꯅ ꯍꯧꯕ ꯑꯥꯏꯅ ꯍꯧꯕ ꯑꯣꯅ ꯍꯧꯕ BPS ꯁꯤ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯅꯣꯠ ꯗꯥꯎꯟ ꯇꯧꯕꯤꯔꯣꯀꯣ ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡ ꯄ꯭ꯔꯣꯐꯦꯁꯅꯦꯜꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯒꯅꯤ ꯍꯥꯏꯗꯤ ꯇꯤꯆꯤꯡ ꯖꯣꯕꯀꯨꯝꯕ ꯏꯟꯖꯤꯅꯤꯌꯔ ꯑꯗꯒꯤ ꯑꯇꯩ ꯑꯉꯥꯡ ꯑꯣꯏꯔꯒꯅ ꯍꯥꯏꯗꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯨꯝꯕ ꯇꯝꯒꯦꯁꯨ ꯇꯝꯃꯨ ꯍꯥꯏꯗꯤ ꯆꯥꯟꯅꯒꯅꯤꯀꯣ ꯔꯥꯏꯇꯔꯒꯨꯝꯕꯁꯨ ꯑꯣꯏꯌꯣꯅ ꯍꯥꯏꯀꯣ ꯑꯗꯨꯒ ꯀꯟꯁꯜꯇꯦꯟꯁꯤ ꯁꯔꯚꯤꯁꯀꯨꯝꯕꯁꯨ ꯇꯧꯕ ꯆꯥꯟꯅꯒꯅꯤ ꯑꯗꯨꯒ ꯑꯃꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯈꯨꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯅꯥꯔꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠꯇ ꯍꯥꯏꯔꯒꯗꯤ ꯁꯤꯁꯦ ꯈꯨ ꯈꯣꯡ ꯅꯥꯕ ꯈꯣꯠꯄꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯆꯍꯤꯒꯤ ꯍꯥꯏꯔꯒꯅ ꯆꯍꯤ 24 38 92 ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯦड ꯑꯣꯟ ꯇꯧꯁꯜꯂꯒ ꯆꯠꯄꯤꯔꯒ ꯌꯦꯡꯕꯤꯔꯣꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯕ꯭ꯔꯤꯁ ꯈꯛꯇꯪ ꯅꯠꯇꯕꯀꯣ ꯅꯪꯉꯣꯟꯗ ꯆꯥꯟꯅꯕꯁꯦ ꯀꯩꯅꯥꯁꯨ ꯆꯥꯟꯅꯒꯅꯤꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯃꯀꯔꯒꯤꯁꯦ ꯑꯅꯤꯈꯛꯇꯪ ꯉꯥꯏꯁꯜꯂꯛꯑꯦꯀꯣ ꯁꯥꯡꯗꯤ ꯁꯥꯡꯉꯤ ꯈꯛꯇꯪ ꯑꯗꯨꯝ ꯈꯤꯇꯪ ꯍꯥꯏꯗꯤ ꯏꯁꯥꯒꯤꯗꯣ ꯁ꯭ꯀꯤꯞ ꯇꯧꯔꯒ ꯌꯦꯡꯕꯤꯔꯣ ꯍꯥꯏ ꯀꯩꯅꯣꯗꯣ ꯁ꯭ꯀꯤꯞ ꯇꯧꯔ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯠꯇꯕꯗꯣ ꯁ꯭ꯀꯤꯞ ꯇꯧꯔꯦꯅꯀꯣ ꯑꯗꯣ ꯏꯁꯥꯒꯤ ꯃꯄꯥꯗꯨꯗ ꯌꯦꯡꯕꯤꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯊꯪꯒꯤ ꯑꯅꯤꯈꯛꯇꯪ ꯉꯥꯏꯁꯜꯂꯛꯑꯦꯀꯣ ꯀꯨꯝꯕꯒꯤ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯏꯀ꯭ꯋꯦꯔꯤꯌꯁꯀꯤ ꯁꯤꯗ ꯂꯩꯔꯦꯀꯣ ꯌꯥꯝ ꯐꯖꯅꯗꯤ ꯂꯥꯛꯑꯦ ꯀꯥꯔꯠꯁꯦꯀꯣ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯑꯩꯅ ꯁꯟꯗꯣꯛꯏꯕ ꯃꯉꯥꯁꯤꯃꯛ ꯌꯥꯝ ꯐꯖꯅꯗꯤ ꯂꯥꯛꯑꯦ ꯁꯤꯗ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯌꯦꯡꯕꯤꯔꯣ ꯀꯥꯔꯠꯁꯤꯡꯁꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅꯗꯤ ꯑꯣꯏꯔꯦꯀꯣ
ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯔꯒꯗꯤ ꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯗꯤ ꯇꯦꯝꯄꯔꯦꯟꯁꯀꯨꯝꯕ ꯊꯣꯛꯂꯦꯀꯣ ꯍꯥꯏꯗꯤ ꯁꯥꯎꯕ ꯈꯣꯠꯄ ꯈꯇꯪ ꯐꯥꯗꯕꯤꯌꯨꯀꯣ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯏꯒꯣꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯍꯥꯏꯗꯤ ꯅꯪꯒꯤ ꯊꯕꯛ ꯃꯐꯝ ꯀꯩꯀꯥꯗ ꯄꯨꯁꯟꯕꯤꯔꯛꯇꯕ ꯑꯗꯨꯒ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯂꯣ ꯊꯕꯛꯀ ꯅꯪꯒꯤ ꯄꯔꯁꯅꯦꯜ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯐ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯂꯣꯀꯣ ꯑꯗꯣ ꯁꯝꯇꯥꯏꯝꯁ ꯅꯪ ꯈꯟꯕꯤꯕ ꯌꯥꯏꯀꯣ ꯉꯁꯤꯗꯒꯤ ꯆꯍꯤ 3 ꯅꯠꯇ꯭ꯔꯒ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯀꯗꯥꯏꯗ ꯂꯩꯒꯗꯕꯅꯣ ꯈꯣꯠꯀꯗꯕꯅꯣ ꯍꯥꯏꯗꯅ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯏꯃꯦꯖꯤꯟ ꯇꯧꯕꯁꯨ ꯌꯥꯏꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯋꯦꯀꯣ ꯊꯕꯛ ꯃꯆꯥꯁꯦ ꯍꯥꯏꯗꯤ ꯆꯍꯤ 3ꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯄ꯭ꯔꯃꯣꯁꯟꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯁꯨꯝ ꯈꯟꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯁ꯭ꯇꯥꯔꯁ ꯃꯊꯪꯗ ꯁ꯭ꯇꯥꯔꯁꯤꯁꯨ ꯌꯥꯝ ꯐꯩꯀꯣ ꯂꯥꯛꯏꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯩꯌꯦꯀꯣ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯕ꯭ꯂꯣꯛꯇ ꯑꯣꯏꯅ ꯂꯥꯛꯑꯦ ꯈꯤꯇꯪ ꯂꯚꯔꯁ ꯀꯥꯔꯗ ꯂꯥꯛꯏꯁꯦ ꯍꯥꯏꯗꯤ ꯅꯕꯥꯏꯅꯤꯒꯤ ꯕ꯭ꯔꯦꯀꯞꯀꯨꯝꯕ ꯂꯩꯕ ꯑꯇꯩꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏ ꯐꯕ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯀꯔꯥꯒꯤ ꯑꯇꯩꯗꯤ ꯂꯣꯏ ꯐꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯗꯤ ꯕ꯭ꯔꯦꯀꯞꯀꯨꯝꯕ ꯂꯩꯕ ꯋꯥ ꯇꯥꯟꯅꯗꯕꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯇꯥꯗꯕꯒꯨꯝꯕ ꯀꯣꯟꯐ꯭ꯂꯤꯛꯁꯀꯨꯝꯕ ꯂꯩꯕ ꯑꯗꯒꯤ ꯍꯥꯏꯗꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯀꯩꯀꯥ ꯀꯩꯝꯇ ꯂꯩꯔꯛꯇꯕ ꯈꯣꯠꯇꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯀꯣ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯗꯨꯝ ꯁꯤꯗ ꯊꯣꯛꯂꯛꯏꯕ ꯀꯥꯔꯗꯁꯤꯗꯤ ꯐꯗꯤ ꯐꯩꯀꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯅꯕꯥꯏꯅꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯈꯣꯠꯇꯕ ꯑꯃ ꯂꯩꯕ ꯃꯌꯥꯝꯗꯣ ꯀꯣꯟꯐ꯭ꯂꯤꯛꯁ ꯂꯩꯕ ꯃꯌꯥꯝꯗꯣ ꯁꯣꯔꯠ ꯑꯥꯎꯠ ꯇꯧꯅꯕ ꯍꯣꯠꯅꯕꯤꯌꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯇꯨꯡꯗ ꯑꯗꯨꯝ ꯐꯔꯛꯀꯅꯤꯀꯣ ꯑꯗꯣ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯥꯒꯤ ꯀꯨꯝꯕꯒꯤ ꯔꯤꯗꯤꯡ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯔꯥꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯒꯅ ꯍꯥꯏꯗꯤ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯑꯣꯏꯌꯦ ꯃꯣꯏꯁꯦ ꯊꯃꯣꯏ ꯁꯦꯡꯕ ꯃꯤ ꯑꯣꯏꯌꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯗ ꯑꯗꯣ ꯈꯤꯇꯪ ꯃꯥꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯅꯝꯗꯤ ꯈꯤꯇꯪ ꯀꯜꯂꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯁꯤꯒꯤ ꯃꯆꯨ ꯆꯥꯅꯕ ꯃꯆꯨ ꯍꯥꯏꯔꯒꯗꯤ ꯕ꯭ꯂꯨꯁꯦꯀꯣ ꯕ꯭ꯂꯨꯗ ꯗꯥꯔꯛ ꯕ꯭ꯂꯨ ꯑꯃꯅꯦ ꯑꯗꯒꯤ ꯒ꯭ꯔꯦ ꯃꯆꯨ ꯑꯃꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯃꯆꯨꯒꯤ ꯕ꯭ꯂꯨꯁꯤꯒꯀꯣ ꯍꯥꯏꯗꯤ ꯅꯉꯣꯟꯗ ꯆꯥꯟꯅꯒꯗꯕ ꯃꯆꯨꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯨꯡꯒꯨꯝꯕ ꯁꯤ ꯃꯇꯝꯗ ꯑꯣꯄꯜ ꯅꯠꯇ꯭ꯔꯒ ꯑꯣꯄꯜꯁꯦ ꯑꯉꯧꯕꯅꯤꯀꯣ ꯅꯨꯡ ꯑꯣꯄꯜ OPAL ꯀꯣ ꯑꯣꯄꯜꯁꯦ ꯅꯠꯇ꯭ꯔꯒ ꯁꯐꯥꯏꯌꯔ ꯏꯆꯝ ꯆꯝꯕ ꯁꯐꯥꯏꯌꯔꯁꯦ ꯁꯤꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯃꯣꯇꯤꯒꯨꯝꯕꯗꯤ ꯁꯤꯒꯅꯨꯀꯣ ꯍꯥꯏꯗꯤ ꯄර්ꯜꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯅꯣꯅꯦ ꯅꯉꯣꯟꯗꯗꯤ ꯑꯟꯂꯛꯀꯤ ꯑꯣꯏꯀꯣ ꯁꯤꯁꯦ ꯑꯗꯨꯒ ꯅꯝꯕꯔ ꯑꯐꯕ ꯍꯥꯏꯔꯒꯅ ꯅꯝꯕꯔ ꯍꯥꯏꯗꯤ ꯂꯛꯀꯤ ꯅꯝꯕꯔꯁꯦ ꯅꯝꯕꯔ 2ꯅꯦ 3ꯅꯦ 7ꯅꯦ 9ꯅꯦꯀꯣ ꯑꯗꯨꯒ ꯑꯐꯕ ꯅꯨꯃꯤꯠ ꯍꯥꯏꯔꯁꯦꯀꯣ ꯑꯐꯕ ꯅꯨꯃꯤꯠꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯅꯤꯡꯊꯧꯀꯥꯕ ꯂꯩꯕꯥꯛꯄꯣꯛꯄ ꯁꯒꯣꯜꯁꯦꯟ ꯏꯔꯥꯏ ꯑꯗꯨꯒ ꯏꯁꯥꯗ ꯆꯥꯟꯅꯒꯗꯕ ꯀꯩꯅꯣ ꯆꯥꯟꯅꯕ ꯀꯩꯅꯣ ꯃꯤ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯆꯥꯟꯅꯕ ꯃꯤ ꯍꯥꯏꯔꯒꯗꯤ ꯃꯤꯊꯨꯟꯁꯦ ꯆꯥꯟꯅꯩꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯗꯤ ꯃꯃꯤꯡ ꯃꯊꯥꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯒꯅ Sꯅ ꯍꯧꯕ Gꯅ ꯍꯧꯕ Kꯅ ꯍꯧꯕ Rꯅ ꯍꯧꯕꯀꯣ ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯒꯅ ꯃꯤꯗꯤꯌꯥ ꯔꯤꯂꯦꯇꯦꯠꯀꯨꯝꯕ ꯑꯩꯈꯣꯏꯅ ꯖꯔꯅꯦꯂꯤꯖꯝꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯝꯕꯤꯕ ꯌꯥꯏꯀꯣ ꯑꯉꯥꯡ ꯀꯩꯅꯣ ꯇꯝꯗꯕ ꯂꯩꯔꯒꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯚꯟ LLBꯒꯨꯝꯕ ꯂꯣꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯝꯃꯁꯨ ꯌꯥꯏ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯇ꯭ꯔꯦꯗꯤꯡꯒꯨꯝꯕ ꯇꯧꯕꯁꯨ ꯆꯥꯟꯅꯒꯅꯤꯀꯣ ꯏꯁꯥꯗ ꯑꯗꯣ ꯉꯁꯥꯏ ꯃꯤꯊꯨꯟꯗꯨꯃꯁꯨ ꯆꯥꯟꯅꯔꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯇꯨꯂꯥꯒꯁꯨ ꯆꯥꯟꯅꯒꯅꯤꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯄꯤꯕꯁꯦ ꯍꯥꯏꯗꯤ ꯑꯩꯒ ꯆꯥꯟꯅꯕ ꯔꯥಶꯤ ꯄꯤꯕ ꯍꯥꯏꯔꯒꯗꯤ ꯃꯤꯊꯨꯟꯒ ꯇꯨꯂꯥꯒꯁꯦ ꯑꯗꯨꯒ ꯆꯍꯤ ꯃꯇꯥꯡꯒꯤꯅ ꯍꯥꯏꯔꯒ ꯆꯍꯤ 10 19 18 19 93 ꯑꯗꯒꯤ 53 ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯥꯄꯟ ꯑꯦꯗ ꯇꯧꯕꯤꯔꯒ ꯁꯤꯒꯤ ꯆꯍꯤꯉꯩꯁꯦ ꯅꯉꯣꯟꯗ ꯑꯐꯕ ꯆꯍꯤ ꯉꯥꯛꯇ ꯑꯣꯏꯒꯗꯕ ꯆꯍꯤꯅꯤꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯨꯝꯕꯒꯤꯁꯤꯅ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯂꯥꯁꯀꯤ ꯄꯥꯏꯁꯦꯁ ꯈꯛꯇ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯟꯅꯁꯦ ꯄꯤꯁꯦꯁꯁꯦ ꯁꯤ ꯈꯛꯇ ꯉꯥꯏꯔꯦꯀꯣ ꯄꯤꯁꯦꯁꯀꯤ ꯑꯃꯨꯛ ꯁꯟꯗꯣꯛꯑꯁꯤꯀꯣ ꯏꯔꯣꯏ ꯂꯣꯏꯕꯒꯤ ꯔꯥಶꯤ ꯃꯤꯟꯅꯒꯤꯀꯣ ꯁꯤ ꯂꯧꯊꯣꯛꯃꯤꯟꯅꯁꯦ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯂꯥꯁꯀꯤ ꯔꯥశꯤꯅꯦ ꯁꯤꯁꯤꯅ ꯂꯩꯔꯦꯀꯣ ꯁꯤꯁꯨ ꯌꯥꯝ ꯐꯅꯗꯤ ꯂꯥꯛꯑꯦ ꯑꯗꯨꯝ ꯀꯣ ꯑꯗꯣ ꯌꯥꯝ ꯐꯅ ꯂꯥꯛꯑꯒꯁꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯐꯅ ꯂꯥꯛꯄꯗ ꯑꯃꯨꯛꯁꯨ ꯐꯅ ꯂꯥꯛꯄꯗꯁꯨ ꯒꯥꯏꯗꯁꯨ ꯌꯥꯎꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯀꯩꯀꯩ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯏ ꯍꯧꯖꯤꯛꯁꯦ ꯂꯥꯏꯇꯤꯟ ꯈꯛꯇꯪ ꯅꯤꯡꯕꯤꯌꯨꯀꯣ ꯂꯥꯏ ꯅꯤꯡꯗꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒ ꯑꯃꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯍꯣꯠꯅꯔꯤꯀꯣ ꯏꯁꯥꯃꯛ ꯊꯕꯛ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯀꯩꯅꯣꯝ ꯍꯥꯏꯔꯛꯄꯗꯀꯣ ꯍꯥꯏꯗꯤ ꯅꯣ ꯍꯥꯏꯕ ꯈꯔꯒ ꯇꯝꯃꯨꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯦꯁ ꯍꯥꯏꯅ ꯆꯠꯀꯅꯨꯀꯣ ꯁꯤꯒꯤ ꯑꯩꯅ ꯑꯍꯥꯟꯕꯗ ꯍꯥꯏꯒꯗꯕ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯅꯪꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥꯒꯤꯗꯃꯛꯇ ꯃꯇꯝ ꯈꯤꯇꯪ ꯀꯥꯏꯊꯣꯛꯄꯤꯌꯣ ꯑꯗꯨꯒ ꯃꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯣꯏ ꯆꯠꯄꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯊꯕꯛ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯑꯚꯣꯏꯗ ꯇꯧꯕ ꯈꯣꯠꯄ ꯇꯧꯕꯤꯌꯨꯀꯣ ꯑꯅꯤꯁꯨꯕꯗ ꯃꯦꯅꯤꯐꯦꯁ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯃꯦꯅꯤꯐꯦꯁ ꯇꯧꯔꯒꯗꯤ ꯍꯥꯏꯗꯤ ꯅꯪꯅ ꯅꯤꯡꯉꯤꯕ ꯅꯪꯅ ꯄꯥꯝꯃꯤꯕ ꯈꯣꯠꯂꯤꯕ ꯂꯣꯏꯅꯃꯛ ꯐꯪꯒꯅꯤꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯄꯩꯁా ꯃꯥꯡꯍꯟꯒꯅꯣ ꯑꯔꯦꯝꯕꯗꯃꯇꯝ ꯃꯥꯡꯍꯟꯒꯅꯣ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯔꯒꯗꯤ ꯁꯤꯗꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯄꯩꯁా ꯃꯥꯡꯍꯟꯕꯤꯒꯅꯣ ꯃꯇꯝ ꯃꯥꯡꯍꯟꯒꯅꯣ ꯑꯔꯦꯝꯕꯗ ꯀꯥꯟꯅꯔꯣꯏꯗꯕ ꯃꯤꯒ ꯄꯨꯟꯒꯅꯣ
ꯑꯗꯨꯒ ꯂꯥꯁꯇ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯀꯥꯔꯗ ꯊꯣꯏꯗ ꯍꯦꯡꯃꯦꯟꯅꯀꯣ ꯑꯗꯨꯅ ꯁꯤ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯍꯧꯖꯤꯛꯁꯦ ꯊꯕꯛꯁꯦ ꯑꯣꯏꯗ꯭ꯔꯦꯅꯁꯨ ꯈꯜꯂꯁꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯊꯕꯛꯁꯦ ꯑꯣꯏꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯀꯃꯥꯏꯅ ꯌꯥꯝ ꯀꯥ ꯍꯦꯟꯅꯅꯦ ꯀꯩꯅꯣ ꯇꯧꯁꯟꯕꯩ ꯃꯍꯨꯠꯇꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐꯖꯔꯛꯆꯅꯤꯗ ꯍꯥꯏꯗꯤ ꯁꯔꯦꯟꯗꯔ ꯇꯧꯊꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣꯗꯨꯗ ꯍꯥꯏꯗꯤ ꯃꯥꯒꯤ ꯐ꯭ꯂꯣꯗꯨ ꯑꯗꯨꯝ ꯂꯥꯛꯆꯖꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯒꯀꯣ ꯍꯥꯏꯗꯤ ꯃꯦꯗꯤꯇꯦꯁꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯕꯤꯌꯣꯀꯣ ꯁꯥꯏ ꯃꯇꯥꯡꯁꯤꯗ ꯍꯥꯏꯗꯤ ꯃꯦꯗꯤꯇꯦꯠꯀꯨꯝꯕ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯥꯏ ꯈꯤꯇꯪ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯔꯦ ꯂꯥꯏꯒꯨꯝꯕ ꯅꯤꯡꯕ ꯈꯣꯠꯄ ꯈꯤꯇꯪ ꯇꯧꯕꯤꯌꯣꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯁꯀꯤꯀꯣ ꯃꯤꯟꯅ ꯁꯤꯒꯤ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯁꯤꯀꯣ ꯔꯥꯁꯤꯒꯤ ꯀꯩꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯁꯤꯀꯣ ꯃꯥꯁꯦ ꯌꯥꯝ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯌꯦ ꯑꯗꯨꯒ ꯁ꯭ꯇꯔꯣꯡꯂꯤ ꯏꯟꯇ꯭ꯌꯨꯇꯤꯞ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯇꯔꯣꯡꯂꯤ ꯏꯟꯇ꯭ꯌꯨꯇꯤꯞ ꯍꯥꯏꯔꯒꯗꯤ ꯃꯥꯅ ꯅꯪꯅ ꯈꯟꯕ ꯈꯣꯠꯄꯁꯦ ꯌꯥꯝ ꯊꯨꯅ ꯌꯥꯝꯅ ꯑꯣꯏꯒꯟꯕꯗꯣ ꯑꯣꯏꯌꯦ ꯍꯥꯏꯗꯤ ꯑꯩꯅ ꯁꯄꯣꯁ ꯑꯃ ꯀꯩꯅꯣꯝꯃ ꯈꯜꯂꯦꯕ ꯐꯠꯇꯕ ꯑꯃꯁꯨ ꯈꯜꯂꯦꯕ ꯐꯠꯇꯕ ꯑꯃ ꯈꯜꯂꯒꯁꯨ ꯑꯗꯨꯝ ꯑꯣꯏꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯅꯪꯒꯤ ꯏꯟꯇ꯭ꯌꯨꯁꯟꯗꯣ ꯌꯥꯝꯅ ꯑꯁꯦꯡꯕ ꯑꯣꯏꯒꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯌꯥꯝ ꯇꯧꯋꯦꯀꯣ ꯍꯥꯏꯗꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕꯤꯒꯅꯨ ꯃꯤꯒꯤꯗꯃꯛꯇ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕꯤꯒꯅꯨ ꯁꯤꯗꯁꯨ ꯁꯤꯒꯤ ꯀꯥꯔꯗꯁꯤꯗꯁꯨ ꯍꯥꯏꯀꯣ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯁꯤꯗꯁꯨ ꯍꯥꯏꯗꯤ ꯅꯪ ꯃꯤꯒꯤꯗꯃꯛꯇ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕꯤꯒꯅꯨ ꯔꯥꯁꯤꯗꯁꯨ ꯍꯥꯏꯔꯦ ꯀꯥꯔꯗꯇꯁꯨ ꯍꯥꯏꯔꯦ ꯅꯁꯥꯒꯤ ꯍꯥꯟꯅ ꯌꯦꯡꯉꯣ ꯃꯤꯒꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯩꯗꯀꯣ ꯑꯣꯚꯔ ꯏꯃꯣꯁꯅꯦꯜ ꯑꯣꯏꯒꯅꯨ ꯍꯥꯏꯄꯔ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯒꯅꯨꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯣꯟꯐꯤꯗꯦꯟꯠ ꯂꯩꯌꯣꯀꯣ ꯍꯥꯏꯗꯤ ꯂꯦꯛ ꯑꯣꯐ ꯀꯣꯟꯐꯤꯗꯦꯟꯠ ꯍꯥꯏꯅ ꯍꯥꯏꯀꯣ ꯁꯤꯗ ꯀꯣꯟꯐꯤꯗꯦꯟꯠ ꯈꯛꯇꯪ ꯂꯩꯕꯤꯌꯨꯀꯣ ꯏꯁꯥꯗ ꯑꯗꯣ ꯑꯗꯨꯒ ꯃꯆꯨꯒꯤ ꯃꯔꯥꯡꯒꯤ ꯂꯥꯛꯑꯒꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤꯅꯦꯀꯣ ꯁꯤ ꯒ꯭ꯔꯤꯟ ꯃꯆꯨꯁꯦ ꯁꯤ ꯒ꯭ꯔꯤꯟ ꯃꯆꯨꯒ ꯑꯦꯛꯋꯥ ꯃꯆꯨꯒꯁꯦ ꯁꯦꯠꯄꯤꯕ ꯌꯥꯏꯀꯣ ꯐꯤꯔꯣꯟ ꯁꯦꯠꯄ ꯃꯇꯝꯗ ꯁꯤ ꯒ꯭ꯔꯤꯟ ꯍꯥꯏꯔ ꯁꯃꯨꯗ꯭ꯔꯒꯤ ꯑꯁꯪꯕ ꯃꯆꯨꯁꯦ ꯍꯥꯏꯐꯦꯠꯇꯪ ꯒꯨꯒꯜꯗ ꯑꯦꯛꯖꯦꯛ ꯃꯥꯒꯤ ꯀꯂꯔꯗꯣ ꯌꯦꯡꯒꯦꯁꯨ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤ ꯒ꯭ꯔꯤन ꯃꯆꯨꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯂꯛꯀꯤ ꯁ꯭ꯇꯣꯟꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯌꯦꯜꯂꯣ ꯁꯐꯥꯏꯔꯒ ꯔꯦꯗ ꯀꯣꯔꯦꯜꯒꯁꯦ ꯅꯉꯣꯟꯗ ꯆꯥꯟꯅꯒꯅꯤꯀꯣ ꯔꯨꯕꯤ ꯁꯤꯕꯤꯒꯅꯣ ꯕ꯭ꯂꯨ ꯁꯐꯥꯏꯔ ꯁꯤꯕꯤꯒꯅꯣ ꯑꯗꯨꯒ ꯑꯐꯕ ꯅꯝꯕꯔ ꯍꯥꯏꯔꯒꯗꯤ 7ꯒ 3ꯒꯁꯦ 7ꯒ 3ꯒꯁꯦ ꯅꯉꯣꯟꯗ ꯑꯐꯕ ꯅꯝꯕꯔ ꯍꯥꯏꯗꯤ ꯅꯝꯕꯔꯁꯦ ꯑꯩꯅ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯣ ꯍꯥꯏꯗꯣ ꯃꯃꯥꯡꯗ ꯍꯥꯞꯈ꯭ꯔꯦꯅ ꯉꯁꯤꯒꯤ ꯁꯦꯝꯃꯛꯏꯕ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨꯒ ꯑꯐꯕ ꯅꯨꯃꯤꯠ ꯇꯤꯅꯥꯎ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯡꯃꯥꯏꯖꯤꯡꯅꯦ ꯂꯩꯕꯥꯛꯄꯣꯛꯄꯅꯦ ꯁꯒꯣꯜꯁꯦꯟꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯤꯡ ꯃꯊꯥꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯁꯤꯀꯣ ꯍꯥꯏꯗꯤ ꯆꯥꯟꯅꯕ ꯀꯔꯤ ꯀꯔꯥ ꯂꯩꯒꯦ ꯍꯥꯏꯕꯗꯣ Hꯅ ꯍꯧꯕꯀꯣ Hꯅ ꯍꯧꯕ HNYDCH ꯑꯦꯜꯐꯥꯕꯦꯠꯁꯦ ꯃꯉꯥꯗꯤ ꯑꯣꯏꯔꯦꯀꯣ Hꯅꯦ Nꯅꯦ Yꯅꯦ Dꯅꯦ CHꯅꯦꯀꯣ ꯑꯗꯨꯒ ꯑꯩꯒ ꯆꯥꯟꯅꯒꯗꯕ ꯊꯕꯛ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯃꯦꯗꯤꯀꯦꯜ ꯔꯤꯂꯦꯇꯦꯠ ꯖꯣꯕꯁꯦ ꯆꯥꯅꯩꯀꯣ ꯑꯗꯨꯒ ꯋꯥꯇꯔ ꯔꯤꯂꯦꯇꯦꯠ ꯃꯁꯤ ꯅꯦꯚꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯅ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯇꯧꯍꯟꯕꯤꯌꯨꯀꯣ ꯑꯗꯨꯝꯕꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯥ ꯔꯤꯂꯦꯇꯦꯠ ꯖꯣꯕꯁꯨ ꯆꯥꯅꯩꯌꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯗꯤꯐꯦꯟꯁꯀꯤꯁꯨ ꯆꯥꯟꯅꯒꯅꯤꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯁꯨ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯍꯤꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯒꯅ ꯆꯍꯤ 12 30 51 ꯁꯤꯁꯦ ꯑꯃꯨꯛ ꯐꯒꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤꯗꯅ ꯑꯃꯨꯛ ꯆꯍꯤꯁꯦ ꯑꯅꯤꯔꯛ ꯄꯤꯕꯁꯨ ꯌꯥꯎꯋꯦ 34ꯒ 94ꯒꯁꯨ ꯌꯥꯒꯅꯤꯀꯣ ꯗꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯑꯒꯅ ꯍꯥꯏꯗꯤ ꯍꯛꯆꯥꯡꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯒꯅ ꯈꯣꯡ ꯈꯨꯠꯀꯨꯝꯕ ꯅꯥꯕ ꯈꯣꯠꯄ ꯈꯇꯪ ꯑꯗꯨꯝꯕ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯗꯥꯏꯒꯤ ꯃꯇꯥꯡꯗ ꯆꯦꯛꯁꯤꯟꯕꯤꯌꯣ ꯈꯇꯪ ꯑꯗꯨꯒ ꯑꯩꯒ ꯆꯥꯟꯅꯕ ꯔꯥꯁꯤ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤꯅꯦ ꯀꯔꯀꯠꯀ ꯕ꯭ꯔꯤꯆꯤꯛꯀꯁꯦ ꯅꯉꯣꯟꯗ ꯆꯥꯟꯅꯒꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯟꯅ ꯔꯥꯁꯤꯒꯤ ꯃꯤꯉꯩꯁꯦ ꯑꯗꯣ ꯉꯁꯤꯒꯤ ꯔꯤꯗꯤꯡꯁꯦ ꯁꯤꯗ ꯂꯩꯔꯦ ꯃꯇꯝꯁꯨ ꯌꯥꯝ ꯂꯧꯔꯦ ꯑꯩꯉꯣꯟꯗꯁꯨ ꯃꯇꯝ ꯌꯥꯝ ꯆꯪꯊꯣꯛꯈ꯭ꯔꯦ ꯉꯁꯤꯁꯦ ꯅꯨꯡꯗꯥꯡꯁꯦ ꯍꯧꯖꯤꯛ ꯄꯨꯡ 12 ꯇꯥꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯣꯏꯕꯗ ꯉꯁꯥꯏ ꯍꯥꯏꯗꯤ ꯃꯔꯛꯇ ꯊꯠꯂꯒ ꯅꯝꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯁꯥꯡꯃꯟꯗꯅ ꯀꯩꯅꯣ ꯇꯧꯔꯒ ꯃꯔꯛꯇ ꯈꯤꯇꯪꯁꯨ ꯕ꯭ꯔꯦꯛ ꯂꯧꯔꯕꯅꯦ ꯑꯩꯁꯦ ꯍꯌꯦꯡ ꯂꯣꯏꯁꯟꯁꯤꯔꯥ ꯍꯥꯏꯅ ꯑꯗꯣ ꯉꯁꯤ ꯑꯗꯨꯝ ꯂꯣꯏꯁꯜꯂꯒꯦꯅ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯦ ꯑꯗꯣ ꯑꯌꯨꯛꯇꯒꯨꯝꯕ ꯄꯣꯁ ꯇꯧꯔꯒꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯦꯌꯔ ꯇꯧꯕꯤꯌꯣ ꯑꯇꯩꯗꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯈꯪꯅꯕ ꯃꯤꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯑꯗꯨꯒ ꯑꯩꯅ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯤ ꯇꯦꯛꯅꯤꯛ ꯍꯥꯞꯄ ꯑꯇꯩ ꯍꯥꯞꯄ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯔꯤꯉꯩ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯕꯤꯌꯣ ꯑꯗꯨꯝꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯑꯐꯕ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯗꯤ ꯇꯥꯛꯆꯕꯅꯦꯕ ꯍꯥꯏꯗꯤ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯅꯠꯇꯦꯅ ꯑꯩ ꯐꯖꯒꯦ ꯍꯥꯏꯕꯅꯦ ꯑꯩ ꯐꯖꯒꯦ ꯑꯗꯨꯒ ꯅꯣꯏꯁꯨ ꯃꯌꯥꯝꯁꯨ ꯐꯧ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯇꯧꯕꯤꯔꯣꯀꯣ ꯁꯤꯗ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯔꯤꯗꯤꯡ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯁꯥꯡꯅꯁꯨ ꯌꯦꯡꯉꯝꯃꯅꯤ